Jack Crypto, hi bro, hi. Với tôi, bro, after a long time, hoi, yam kuire, hafta am phare, sab chana, numit tarit ni. Mayam laksan biro, thieng di kha thieng e. Share to be avale di share so kha option biro. Ngasi di kaino. Thiengwan wagera mi se lak pa ude da. Yam thieng busu natri. Bro, 25 dari ta sinaba nungaiba phone khara ambiro. Hojik ki oina de aina sum ubodane. Realme P4 power do adu yam palising kun mangai manung da adu fani. Processor su yare, battery ga su yam phajana chawre dana ko 10,000 mAh size. Hawai thongba chare ngasi di ka poitoi. Ngasi di khonjel ji kitang tappa yai. May exchange ra so dum haibiro mayam Priyananda. Bro, ai bu ningsing bi bro hai. Priyananda se ai ming se ta khar gum di tawre ai ningsing ba kitang ware kuire ko aina live ta kai da so ya bo iram ta ga so aina khan ba da yam kuire ba mal di thengna ki da bai ta live ta do aina ka we bo iram so waro bino ado ningsing bi han biro hai ta aingonda ningsing na ba kaino do wahi comment am tak to san bira ka de o adu o aina ai ningsing bi ha be mong do ningsing na ba thabal chat pro pro thabal di stress thabal chong de khoi sai da mamang chahi da di thabal sin mani amma khak andak ti sin bagi pau ta de ando thabal da nate am miss tawe anda ki thabal matam thabal chong ba pam bai na ta ba yausang matam adai di hoi gi saiton dam nungai ba durga puja adai ningol chakhoba ai yaw ba phang da ba sahi amani su jale aduna kumai myam se amata yaw phang da ba aduna miss yam tawe harau kumai matam se Bro, Xiaomi 11i do battery mAh kya lagi hai Xiaomi 11i as yam kuiraba phone oiramgani madu ai chap chaba khangdreba madu laige kani yengam boy tardi lairunu dam madu ki phone dode MI 11i se ai khanbada yam kuire
11i ꯌꯦꯡꯒꯦꯀꯣ ꯑꯩꯁꯨ ꯂꯣꯏꯅꯃꯛꯇꯤ ꯆꯤꯟꯐꯥ ꯐꯥ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯃꯁꯤ ꯌꯥꯝ ꯀꯨꯏꯔꯦꯕꯨ ꯑꯩ ꯋꯥꯈꯜꯗꯗꯤ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦꯕꯨ ꯃꯁꯤ ꯂꯨꯄꯥ 22,000ꯒ ꯄꯤꯔꯤꯁꯦ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯄꯦꯛꯁ ꯚꯦꯔꯤꯌꯦꯟꯁꯤꯡꯁꯦ ꯂꯨꯄꯥ 23,000ꯒ ꯂꯩ 18,000ꯒ 23,000ꯒ ꯂꯩ ꯍꯧꯖꯤꯛꯁꯦ ꯑꯗꯨꯕꯨ MediaTek Dimensity 925G processor battery 5,060 mAh ꯑꯣꯏꯕꯀꯣ ꯑꯗꯣ hyper charge ꯑꯣꯏꯔꯒꯅ 4,500 ꯑꯣꯏꯕ 120 watt ꯑꯣꯏꯕ ꯑꯁꯤꯗꯒꯤ ꯑꯩꯗꯤ ꯑꯅꯧꯕ ꯐꯣꯟ ꯈꯔ ꯌꯦꯡꯕꯅ ꯐꯗꯧ ꯃꯥꯜꯂꯦꯅ ꯈꯜꯂꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯏꯌꯥꯝꯕ ꯍꯥꯏ ꯉꯁꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯈ꯭ꯔꯦ ꯂꯥꯏꯐꯇ ꯊꯦꯡꯅꯈꯤꯕꯗꯨꯅꯤ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯍꯣꯏ ꯑꯩ ꯃꯤꯡꯁꯤꯗꯤ ꯑꯩꯅ ꯍꯥꯏꯖꯩ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯁꯨꯝ ꯂꯥꯏꯐꯇ ꯌꯥꯝ ꯇꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯔꯛꯄ ꯃꯤꯁꯤꯡꯗꯤ ꯑꯗꯨꯝ ꯎꯕꯒ ꯑꯗꯨꯝ ꯃꯤꯡꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯉꯝꯃꯦꯕꯀꯣ ꯐꯠ ꯂꯥꯎꯅ ꯑꯗꯣ ꯄ꯭ꯔꯤꯌꯥꯅꯟꯗꯒꯤ ꯃꯤꯡꯁꯦ ꯑꯩꯅ ꯎꯈ꯭ꯔꯀꯥꯟꯗ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯅꯤꯡꯁꯤꯡꯕ ꯈꯔ ꯋꯥꯕ ꯑꯗꯣ ꯂꯥꯏꯐꯇ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯈꯟꯗꯤ ꯈꯟꯕꯀꯣ ꯑꯗꯣ ꯐꯔꯦ ꯅꯤꯡꯁꯤꯡꯍꯟꯕꯤꯔꯛꯄ ꯑꯍꯟꯒꯤ ꯄꯥꯏꯅꯕ ꯑꯍꯣꯡꯕ ꯊꯤꯕꯗ ꯃꯉꯣꯟꯗ ꯊꯥꯕ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯑꯅꯧꯕ ꯊꯣꯛꯂꯛꯏꯕꯁꯤꯡꯗ ꯃꯤ ꯃꯥꯅ ꯈꯤꯇꯪ ꯋꯥꯡꯕ ꯑꯍꯟꯅ ꯄꯥꯏꯔꯝꯕ ꯍꯥꯏꯁꯦ ꯂꯨꯄꯥ 15,000ꯃꯨꯛꯀꯤ ꯆꯥꯡꯗꯅꯦꯀꯣ ꯐꯣꯟ ꯑꯐꯕ ꯈꯔ ꯂꯩꯈꯤꯕꯅꯦ ꯑꯩꯅ ꯀꯔꯤ ꯐꯣꯟꯁꯤꯡꯅꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯈꯛꯀꯤ ꯃꯣꯏꯒꯤ ꯕꯕꯥꯅ ꯄꯥꯏꯅꯕ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯗꯒꯤ ꯑꯩꯅ ꯁꯖꯦꯁ ꯇꯧꯈꯤꯕꯅꯦꯕꯀꯣ ꯑꯩꯁꯦ ꯀꯥꯎꯔꯦ ꯑꯩꯅ ꯂꯤꯡꯛꯁꯨ ꯊꯥꯈꯤꯕꯅꯦ ꯋꯥꯆꯞꯇ ꯐꯦꯁꯕꯨꯛꯇ ꯀꯩꯅꯣꯗ ꯑꯦꯃꯥꯖꯣꯟꯒ ꯐ꯭ꯂꯤꯞꯀꯥꯔꯠꯀꯗ ꯌꯦꯡꯉꯒ ꯑꯗꯨ ꯂꯨꯄꯥ 15,000ꯒꯤ ꯆꯥꯡꯗꯅꯦ ꯑꯍꯟꯁꯤꯡꯅ ꯄꯥꯏꯗꯕ ꯑꯣꯏꯇꯥꯔꯗꯤ 15,000 ꯌꯧꯗꯕꯤꯗ 10,000ꯒꯤ ꯃꯊꯛꯇ ꯀꯩꯅꯣ ꯂꯩꯕꯗꯣ i2G10 ꯑꯣꯏꯗꯣꯏꯔꯥ ꯑꯩꯁꯦ ꯃꯃꯤꯡ ꯆꯞ ꯆꯥꯅ ꯀꯥꯎꯔꯦ ꯐꯣꯟ 2-3 ꯂꯩꯕꯅꯦꯕꯀꯣ ꯂꯩꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯅ ꯄꯥꯏꯍꯟꯕ ꯀꯩꯝ ꯀꯥꯏꯗꯦ ꯑꯅꯧꯕꯁꯨ ꯑꯣꯏꯕ 5Gꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯑꯗꯨꯝ ꯐꯕꯅꯦ ꯑꯩꯈꯣꯏꯒꯤ MediaTek Dimensity 7,300ꯂ 7,400ꯂ ꯌꯥꯎꯕꯀꯣ ꯑꯗꯨꯝ ꯑꯐꯕ ꯐꯣꯟꯅꯤ ꯃꯣꯏꯗ ꯑꯗꯨꯝ ꯄꯥꯏꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ Xiaomi 17ꯁꯦ ꯐꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯗꯦꯠ 11ꯗ ꯔꯤꯂꯤꯁ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏ MI 17ꯁꯦꯀꯣ ꯃꯣꯏꯁꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯍꯥꯏꯕꯗꯣ MIꯒꯤ ꯐꯣꯟꯁꯤꯡꯁꯦ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯐꯕꯁꯦ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯁꯤꯗꯅꯦ ꯈꯤꯇꯪ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯖꯦꯁ ꯀꯩꯅꯣ ꯇꯧꯕꯗ ꯈꯤꯇꯪ ꯆꯃꯝꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯁꯖꯦꯁ ꯇꯧꯅꯤꯡꯗꯕ ꯑꯃꯈꯛ ꯈꯤꯇꯪ ꯄꯨꯜꯕꯦꯛ ꯑꯃꯈꯛ ꯇꯧꯋꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯣꯏꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯃꯥꯡꯉꯩ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗꯤ ꯁꯣꯐꯋꯦꯔꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯃꯣꯏꯁꯦ MIꯁꯦ ꯑꯅꯧꯕ ꯐꯣꯟ ꯍꯥꯏꯇꯥꯔꯦꯅꯦ ꯁꯣꯔꯤ ꯑꯅꯧꯕ ꯅꯠꯇꯦ ꯈꯔ ꯂꯣ ꯕꯖꯦꯠ ꯂꯩꯕ ꯐꯣꯟꯁꯤꯡꯁꯤꯗ ꯃꯣꯏ ꯑꯞꯗꯦꯠꯀꯨꯝꯕ ꯑꯗꯩꯗꯤ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯆꯪꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯋꯥꯏ ꯌꯥꯎꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣꯝꯗ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯥꯝ ꯋꯥꯠꯂꯦꯕ ꯐ꯭ꯂꯦꯛꯁꯤꯞ ꯐꯣꯟꯁꯤꯡꯗ ꯉꯛꯇ ꯑꯣꯏꯅ ꯃꯣꯏꯅ ꯇꯧ ꯂꯩꯔꯦ ꯑꯗꯣ MIꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯋꯥꯈꯜꯗ ꯈꯤꯇꯪ ꯁꯖꯦꯁ ꯇꯧꯅꯤꯡꯕ ꯋꯥꯠꯄꯗꯧꯅ ꯇꯧꯋꯦ ꯑꯗꯣ ꯌꯦꯡꯉꯁꯤ MIꯒꯤ Xiaomi 17ꯁꯦꯀꯣ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯗꯒꯤ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡ ꯀꯔꯤ ꯌꯥꯎꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯕ ꯈꯪꯉꯀꯥꯟꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯣꯟ ꯑꯣꯏꯕ꯭ꯔꯥ ꯑꯗꯣ ꯈꯟꯗꯣꯛꯄꯗꯤ ꯑꯗꯨꯝ ꯌꯥꯅꯦꯅ ꯈꯜꯂꯤ ꯀꯩꯒꯨꯝꯕ ꯑꯐꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯄꯛ ꯇꯥꯔꯒꯗꯤ 17 Ultraꯒꯨꯝꯕꯗꯤ ꯑꯗꯨꯝ ꯐꯛꯀꯅꯦꯕꯀꯣ ꯃꯔꯝꯗꯤ ꯃꯣꯏ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ ꯄ꯭ꯔꯣꯁꯦꯁꯔꯒ ꯑꯗꯨꯝ ꯍꯥꯞꯄꯛꯀꯅꯦꯅ ꯎꯏ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯀꯦꯃꯦꯔꯥꯗ ꯑꯣꯏꯇꯥꯔꯁꯨ ꯄꯨꯔꯥ ꯐ꯭ꯂꯦꯛꯁꯤꯞ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯐꯔꯛꯀꯅꯦꯕ ꯑꯗꯣ 17ꯗꯨꯃꯛꯇꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕꯅꯦꯕ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟ ꯇꯧꯔꯤꯁꯦ ꯕ꯭ꯔꯦꯟ ꯑꯌꯥꯝꯕꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯁꯪꯒꯤ S26 ꯁꯦꯔꯤꯁ ꯂꯣꯟ ꯇꯧꯔꯒ N26 26 ꯄ꯭ꯂꯁ 26 Ultra ꯀꯥꯏꯅ ꯆꯠꯂꯤꯅ Xiaomiꯒꯤꯁꯨ 17 ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦꯕ ꯑꯗꯩꯗꯤ ꯑꯦꯄꯜꯒꯤꯁꯨ iPhone 17 Pro Max ꯀꯥꯏꯅ ꯂꯩ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯐ꯭ꯂꯦꯛꯁꯤꯞꯁꯤꯡꯁꯤꯗ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯗꯨ ꯌꯦꯡꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯕ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯐ꯭ꯔꯦꯟꯁꯤꯁꯨ ꯂꯥꯛꯑꯦ ꯍꯥꯏꯕꯨꯡ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯌꯦ ꯐ꯭ꯔꯦꯟꯁꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯗ ꯁꯦꯝꯁꯪ ꯍꯦꯠ ꯃꯊꯪꯗ ꯂꯩꯕ ꯐꯣꯟꯁꯦ ꯀꯔꯝꯕꯅ ꯍꯥꯏꯒꯗꯕꯅꯤ ꯖꯦꯝꯁ ꯍꯦꯛ ꯃꯊꯪꯗ ꯂꯩꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯁꯤꯡꯗ ꯁꯦꯝꯁꯪꯒꯤ ꯍꯦꯛ ꯃꯊꯪꯗ ꯑꯩꯗꯤ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯐꯣꯟꯅꯦ ꯍꯥꯏꯅꯤꯡꯉꯦ ꯋꯥꯟ ꯄ꯭ꯂꯁꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ
ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯐꯣꯟ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯁꯥꯎꯃꯤꯗ ꯇꯦꯕꯀꯨꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯣꯏ ꯇꯦꯕ꯭ꯂꯦꯠꯀꯨꯝꯕꯗꯤ ꯑꯗꯨꯝ ꯌꯥꯏ ꯇꯦꯕ꯭ꯂꯦꯠꯀꯨꯝꯕꯗꯤ ꯃꯣꯏ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯑꯗꯨꯝ ꯃꯥꯔꯀꯦꯠꯀ ꯀꯝꯄꯤꯇꯤꯇꯤꯞ ꯑꯣꯏꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯑꯗꯩꯗꯤ ꯇꯦꯕ꯭ꯂꯦꯠꯀꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯁꯤꯖꯤꯟꯅꯕꯁꯦ ꯌꯥꯝ ꯇꯣꯡꯉꯥꯜꯂꯤꯗꯅ ꯐꯣꯟꯒꯨꯝꯕꯗꯤ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯃꯣꯏꯗꯤ ꯁꯥꯎꯃꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯇꯦꯕ꯭ꯂꯦꯠꯁꯤꯡꯒꯤ ꯃꯔꯛꯇꯗꯤ ꯁꯦꯝꯁꯪꯒꯤ ꯇꯦꯕ꯭ꯂꯦꯠ ꯁꯥꯎꯃꯤꯒꯤ ꯇꯦꯕ꯭ꯂꯦꯠꯀꯁꯦ ꯑꯐꯕ ꯆꯤꯡꯉꯦꯕꯀꯣ ꯑꯗ ꯐꯣꯟꯗꯗꯤ ꯈꯤꯇꯪ ꯃꯣꯏꯁꯦ ꯕꯖꯦꯠꯇꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯦꯝ ꯑꯥꯏꯁꯦ ꯁꯖꯦꯁ ꯇꯧꯕ ꯈꯤꯇꯪ ꯋꯥꯠꯂꯦꯅ ꯈꯜꯂꯦ ꯁꯦꯝꯁꯪꯒꯤ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕꯁꯦ ꯍꯥꯏꯗꯣ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯦ ꯀꯩꯅꯣꯗꯣ ꯃꯥꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯕꯗ ꯑꯩꯗꯤ ꯋꯥꯟ ꯄ꯭ꯂꯁꯅꯗꯤ ꯈꯔ ꯍꯦꯟꯅ ꯂꯨꯝꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯁꯦ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯦ ꯉꯁꯤꯗꯤ ꯍꯋꯥꯏ ꯈꯨꯊꯣꯡ ꯑꯃ ꯇꯧꯕꯗꯣ ꯃꯌꯥꯝꯁꯨ ꯆꯥꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯃꯣꯁꯣꯔꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯇꯛꯀꯨꯝꯕ ꯀꯥꯡꯇꯛ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯉꯁꯤ ꯃꯤꯛꯁ ꯇꯧꯔꯤꯗꯨꯗꯤ ꯀꯩꯅꯣꯅꯦ ꯀꯔꯤ ꯍꯥꯏꯈꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯣꯡꯕꯤ ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯒ ꯍꯥꯏꯅꯕꯗꯣ ꯎꯔꯠ ꯍꯥꯏꯕ꯭ꯔꯥ ꯑꯍꯔ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯎꯔꯠ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯍꯋꯥꯏꯗꯣ ꯑꯃꯨꯕꯗꯣ ꯑꯗꯨꯗꯨꯒ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯄꯨꯂꯞ ꯑꯍꯨꯝꯃꯛ ꯃꯤꯛꯁ ꯇꯧꯔꯀꯥꯟꯗ ꯀꯩꯅꯣꯗ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯑꯒ ꯁꯣꯛ ꯇꯧꯕꯗꯣ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯗꯤ ꯆꯥꯔꯕ꯭ꯔꯥ ꯑꯗꯨꯒꯤ ꯈꯨꯆꯥꯗꯣ ꯍꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨ ꯍꯥꯎꯋꯦꯀꯣ ꯑꯗꯨꯗꯣ ꯋꯥꯟ ꯄ꯭ꯂꯁꯀ ꯃꯣꯇꯣꯔꯂꯥꯒꯗꯤ ꯀꯔꯝꯕꯅ ꯐꯗꯧ ꯃꯥꯟꯒꯦ ꯃꯣꯇꯣꯔꯂꯥꯒ ꯋꯥꯟ ꯄ꯭ꯂꯁꯀ ꯑꯩꯗꯤ ꯋꯥꯟ ꯄ꯭ꯂꯁꯅ ꯑꯗꯨꯝ ꯐꯩꯌꯦꯅ ꯍꯥꯏꯅꯤ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯁꯨ ꯁꯣꯐꯋꯦꯌꯔꯗꯕꯨꯗꯤ ꯑꯗꯨꯝ ꯑꯝꯍꯥꯅꯤ ꯍꯥꯏꯕ ꯌꯥꯏ ꯌꯨꯖꯔ ꯏꯟꯇꯔꯐꯦꯁꯇꯗꯤ ꯋꯥꯟ ꯄ꯭ꯂꯁꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯀꯦꯃꯦꯔꯥꯒꯨꯝꯕꯁꯨ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯉꯤ ꯋꯥꯟ ꯄ꯭ꯂꯁ ꯂꯥꯏꯛ ꯑꯝꯇ ꯅꯝꯗ꯭ꯔꯕ ꯃꯥꯜꯂꯦꯗ ꯍꯣꯏꯅꯦ ꯂꯥꯏꯛꯁꯦ ꯃꯤ ꯃꯁꯤꯡꯒ ꯍꯥꯏꯔꯨꯔꯗꯤ ꯃꯤ 11 ꯂꯩ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯍꯧꯖꯤꯛ ꯃꯤ 11ꯁꯦ ꯂꯥꯏꯛ 13 ꯁꯨꯕ ꯑꯗꯨꯝ ꯌꯥꯏꯀꯣ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯇꯧꯔꯤ ꯑꯗꯨꯝ ꯑꯗꯨꯗ ꯀꯃꯦꯟ ꯇꯧꯅ ꯏꯩꯅ ꯑꯗꯨꯝ ꯗꯕꯜ ꯏꯁꯀ꯭ꯔꯤꯟꯗꯨꯗ ꯗꯕꯜ ꯇꯦꯞ ꯇꯛ ꯇꯛ ꯑꯅꯤꯔꯛꯇꯪ ꯊꯦꯡꯖꯤꯟꯕꯗ ꯑꯗꯨꯝ ꯂꯥꯏꯛ ꯑꯃ ꯑꯗꯨꯝ ꯇꯧꯔꯛꯑꯗꯕꯅꯤ ꯑꯗꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯆꯨꯝꯃꯦ ꯁꯥꯎꯃꯤ ꯐꯣꯟꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯆꯥꯅꯕ ꯈꯔ ꯋꯥꯠꯂꯦ ꯀꯁꯇꯃꯔꯅ ꯄꯥꯝꯕꯁꯨ ꯋꯥꯠꯂꯦ ꯍꯥꯏ ꯀꯁꯇꯃꯔꯅ ꯍꯧꯖꯤꯛꯀꯥꯟ ꯑꯩꯒ ꯋꯥꯈꯜꯗ ꯑꯍꯟꯕ ꯐꯣꯟ ꯂꯩꯕꯗ ꯁꯥꯎꯃꯤꯗ ꯍꯥꯟꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯁꯦ ꯑꯍꯥꯟꯕꯗ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯐꯣꯟ ꯑꯃ ꯂꯩꯒꯦꯅ ꯇꯧꯕ ꯀꯥꯟꯗ ꯑꯦꯝ ꯑꯥꯏꯒꯤ ꯐꯣꯟꯒꯁꯦ ꯂꯣꯟꯆ ꯇꯧꯔꯛꯄ ꯉꯥꯏꯅꯔꯝꯃꯤꯅꯦꯕ ꯍꯟꯗꯛ ꯑꯦꯝ ꯑꯥꯏ ꯅꯣꯠ 10 ꯄꯥꯏꯔꯗꯤ ꯃꯊꯛ 11 ꯀꯔꯝꯕ ꯀꯔꯤ ꯂꯣꯟꯆ ꯇꯧꯔꯛꯀꯗꯒꯦ ꯀꯥꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯦꯒꯔꯂꯤ ꯃꯌꯥꯝꯅ ꯉꯥꯏꯅꯔꯝꯕ ꯑꯗꯨꯝꯕ ꯕꯖꯦꯠꯀꯤ ꯔꯦꯟꯖꯇ ꯂꯩꯕ ꯕ꯭ꯔꯥꯟ ꯑꯃꯈꯛ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯨ ꯔꯤꯌꯦꯜꯃꯤꯅꯕꯨ ꯍꯦꯟꯅ ꯍꯧꯖꯤꯛꯇꯤ ꯑꯦꯝ ꯑꯥꯏꯗꯒꯤ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦꯅꯦ ꯁꯥꯎꯃꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯋꯥꯈꯜꯗ ꯔꯤꯌꯦꯜꯃꯤꯅꯕꯨ ꯍꯦꯟꯅ ꯐꯩꯌꯦꯅ ꯑꯩꯗꯤ ꯈꯜꯂꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯍꯟꯊꯔꯛꯄ ꯍꯥꯏꯕꯗꯤ ꯐꯣꯟꯗꯨꯗ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯄꯤꯔꯒ ꯀꯦꯃꯦꯔꯥꯒꯨꯝꯕꯒꯁꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯒ ꯃꯌꯦꯛ ꯁꯦꯡꯉꯛꯇꯕ ꯑꯗꯩꯗꯤ ꯂꯩꯗꯅ ꯁꯣꯐꯋꯦꯌꯔꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯐꯣꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯩꯁꯤꯗꯤ ꯍꯥꯔꯠꯋꯦꯌꯔꯁꯨ ꯄ꯭ꯂꯁ ꯁꯣꯐꯋꯦꯌꯔꯁꯨꯅꯦꯕ ꯑꯅꯤꯗꯨꯒꯤ ꯀꯣꯝꯕꯤꯅꯦꯁꯟꯗꯣ ꯆꯥꯟꯅꯔꯀꯥꯟꯗꯅꯦ ꯐꯣꯟꯗꯣ ꯁ꯭ꯃꯨꯠ ꯑꯣꯏꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯔꯛꯇꯕꯒꯤꯅꯦ ꯍꯥꯏꯇꯥꯔꯦ ꯄꯣꯏꯇꯣꯏꯅ ꯍꯥꯎꯕꯅꯤ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯍꯣꯏ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯆꯥꯏꯌꯦꯕꯀꯣ ꯍꯋꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯁꯜꯂ ꯊꯣꯡꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯦꯅ ꯈꯜꯂꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯃꯥꯏ ꯃꯥꯒꯤ ꯃꯍꯥꯎ ꯇꯣꯉꯥꯟꯕ ꯂꯩ ꯁꯒꯣꯜ ꯍꯋꯥꯏ ꯈꯛꯇꯪ ꯊꯣꯡꯕꯒꯤ ꯍꯥꯎꯕ ꯃꯨꯁꯣꯔꯤ ꯈꯤꯇꯪ ꯊꯣꯡꯕꯒꯤ ꯍꯥꯎꯕ ꯃꯥꯒꯤ ꯆꯥꯅꯕ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯃꯥꯏ ꯃꯥꯒꯤꯗꯤ ꯃꯒꯨꯟ ꯑꯃꯃꯝꯗꯤ ꯂꯩꯖꯔꯤꯅꯦꯕ ꯑꯗꯨꯕꯨ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯃꯥꯏꯅ ꯃꯤꯛꯁ ꯑꯃꯨꯛ ꯇꯧꯁꯜꯂꯒ ꯊꯣꯡꯕꯁꯦ ꯃꯁꯤꯁꯨ ꯃꯍꯥꯎ ꯑꯃꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯅꯧ ꯅꯧꯕ ꯇꯦꯁ ꯑꯃꯅꯦ ꯁꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯍꯥꯎꯋꯦꯅ ꯈꯜꯂꯦ ꯁꯇꯔꯗꯦ ꯂꯥꯏꯚ ꯇꯧꯗ꯭ꯔꯕꯨ ꯍꯥꯏ ꯁꯇꯔꯗꯦ ꯂꯥꯏꯚꯁꯦ ꯇꯧꯗ꯭ꯔꯦ ꯃꯇꯝꯁꯦ ꯌꯥꯝ ꯇꯦꯟꯅ ꯐꯪꯉꯤ ꯁꯇꯔꯗꯦꯁꯦ ꯋꯥꯕꯅꯁꯨ ꯍꯦꯜꯂꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣꯅꯤ ꯁꯇꯔꯗꯦ ꯅꯨꯃꯤꯠꯁꯦ ꯑꯩ ꯁꯨꯇꯤ ꯐꯪ ꯇꯥꯔꯒꯁꯨ ꯁꯨꯇꯤ ꯂꯩ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯩꯒꯤ ꯂꯩꯔꯤꯁꯤ ꯀꯥꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯕꯀꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗ ꯑꯗꯒꯤ ꯏꯁꯤꯡ ꯀꯔꯤ ꯀꯔꯤ ꯊꯛꯅ ꯆꯥꯅꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯋꯥꯠ ꯑꯄꯥ ꯍꯞꯇꯥꯁꯤꯃꯒꯤ ꯂꯧꯁꯤꯜꯂꯨꯕ ꯂꯩꯁꯜꯂꯨꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯈꯣꯠꯄꯒꯤ ꯃꯇꯝ ꯈꯛꯇ ꯅꯠꯇꯅ ꯑꯃꯨꯛꯀꯁꯨ ꯉꯁꯥꯏꯒꯤ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯐꯤꯔꯣꯜ ꯁꯨꯕ ꯆꯥꯝꯕ ꯂꯩꯗꯅꯀꯣ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯇꯣꯝꯇ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯂꯣꯏ ꯇꯧꯕꯅꯤꯅ ꯑꯗꯨꯗꯨꯅ ꯑꯗꯨ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯂꯥꯏꯔꯤꯛ ꯊꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯍꯛꯆꯥꯡꯁꯦ ꯋꯥꯕꯅ ꯍꯦꯟꯖꯜꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯅ ꯑꯩ ꯁꯦꯇꯔꯗꯦꯁꯦ ꯈꯔ ꯂꯦꯞꯈ꯭ꯔꯦ ꯑꯗꯨ ꯈꯤꯇꯪ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕ ꯂꯩꯔꯒꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯑꯗꯣ
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯟꯗꯦ ꯈꯛꯇꯪ ꯇꯧꯔꯤ ꯑꯗꯨ ꯋꯥꯔꯧꯕꯤꯅꯣ ꯑꯗꯨꯃ ꯑꯗꯨꯒ ꯍꯋꯥꯏ ꯀꯥꯡꯇꯛꯀ ꯃꯥꯏꯔꯣꯡꯕꯤꯗꯣ ꯊꯥꯎ ꯉꯧꯕꯗꯨ ꯕ꯭ꯔꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯨꯝꯊꯥꯛꯄꯤ ꯊꯨꯝꯌꯥꯛꯄꯤ ꯊꯥꯛꯄ ꯑꯣꯀꯦ ꯊꯨꯝꯌꯥꯛꯄꯤ ꯉꯥꯗꯣ ꯑꯗꯨ ꯍꯥꯞꯄꯒ ꯊꯣꯡꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯁꯨ ꯍꯥꯎꯕꯅꯦ ꯊꯨꯝꯌꯥꯛꯄꯤꯁꯨ ꯆꯥꯗꯕ ꯀꯨꯏꯔꯦ ꯄꯜꯂꯛꯏꯕꯁꯤꯡꯁꯦ ꯆꯥꯕ ꯐꯪꯗꯕ ꯄꯣꯠ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦ ꯑꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯥꯝꯅ ꯆꯥꯕꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯄꯥꯝꯗꯦ ꯍꯥꯏꯔꯒꯁꯨ ꯀꯨꯏꯅ ꯆꯥꯔꯛꯇꯕꯒꯤ ꯆꯥꯅꯤꯡꯕ ꯄꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯏꯔꯣꯟꯕꯁꯦ ꯑꯩ ꯏꯁꯥꯒꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯏꯗꯦꯕ ꯑꯩ ꯃꯤꯗꯥ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨ ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯏꯔꯣꯟꯕ ꯃꯥꯏꯔꯣꯛ ꯍꯋꯥꯏ ꯃꯨꯕꯤ ꯏꯔꯣꯟꯕ ꯂꯩꯗꯅ ꯑꯗꯩꯗꯤ ꯄꯥꯟꯒ ꯊꯥꯡꯖꯤꯡ ꯏꯔꯣꯟꯕ ꯑꯗꯨꯝ ꯆꯥꯏꯑꯕꯀꯣ ꯑꯗꯨꯝ ꯍꯧꯁꯨ ꯍꯥꯎꯕ ꯆꯤꯟꯖꯥꯛꯅꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯆꯥꯔꯝꯃꯤꯕ ꯆꯤꯟꯖꯥꯛꯁꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯆꯥꯕ ꯃꯩꯇꯩꯒꯤ ꯏꯟꯁꯥꯡ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯀꯥꯡꯁꯣꯏꯅ ꯍꯦꯟꯅ ꯄꯥꯝꯃꯦꯕ ꯑꯗꯨꯕꯨ ꯁꯨꯝ ꯀꯨꯏꯅ ꯆꯥꯔꯛꯇꯕꯒꯤ ꯃꯇꯝ ꯁꯥꯡꯅ ꯆꯥꯕ ꯐꯪꯉꯛꯇꯕꯒꯤ ꯆꯥꯅꯤꯡꯕꯗꯨꯗꯤ ꯑꯗꯨꯝ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯕ ꯃꯤ ꯑꯃꯇ ꯆꯪꯉꯛꯇ꯭ꯔꯕꯣ ꯍꯥꯏ ꯃꯤ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤꯀꯣ ꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯃꯈꯜ ꯃꯊꯦꯜꯅꯤ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯌꯥꯎꯗ ꯌꯥꯄꯣꯟꯇꯦ ꯅꯣꯡꯃꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯤꯁꯨ ꯁꯤꯌꯥꯔ ꯇꯧꯅꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯍꯥꯟꯅ ꯏꯃꯥꯏ ꯄꯥꯏꯔꯛꯑꯦ ꯍꯧꯖꯤꯛ ꯄꯥꯏꯅꯤꯡꯗ꯭ꯔꯦꯅ ꯋꯥꯟ ꯄ꯭ꯂꯁ ꯑꯣꯏꯅ ꯄꯥꯏꯔꯦ ꯊꯥꯖꯗꯅ ꯋꯥꯟ ꯄ꯭ꯂꯁ 6Tꯁꯦ ꯂꯩꯖꯔꯁꯨ ꯄꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯤꯕ ꯅꯧꯕ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯅꯀꯣ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯐꯣꯟꯁꯤꯡꯁꯤꯅ ꯃꯥꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯍꯜꯂꯤꯁꯦ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯕꯗꯣ ꯍꯥꯔꯠꯋꯦꯌꯔ ꯈꯛꯇ ꯅꯠꯇꯦꯕ ꯐꯣꯟ ꯑꯃ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟꯗꯣ ꯍꯦꯛꯇ ꯃꯌꯥꯝ ꯅꯠꯇꯦꯕ ꯁꯣꯐꯋꯦꯌꯔ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯗꯨꯕꯨ ꯁ꯭ꯃꯨꯠꯂꯤ ꯔꯟ ꯇꯧꯒꯗꯧꯔꯤꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯖꯔ ꯏꯟꯇꯔꯐꯦꯁ ꯌꯨꯖꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣꯏꯟꯍꯦꯟꯁ ꯇꯧꯍꯟꯗꯣꯏꯁꯦ ꯀꯩꯅꯣꯗꯨꯅꯦ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ OS ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯄꯔꯦꯇꯤꯡ ꯁꯤꯁꯇꯦꯝꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯂꯩꯅ ꯑꯗꯨꯗꯩꯗꯨꯗ ꯃꯣꯏꯅ ꯑꯣꯟ ꯗ ꯇꯣꯞ ꯃꯣꯏꯅ ꯍꯥꯞꯆꯤꯜꯂꯤꯕ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯒꯤ ꯁ꯭ꯀꯤꯟꯗꯣ ꯋꯥꯟ ꯄ꯭ꯂꯁꯀꯤ OSꯇꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯅꯤꯗꯨꯒꯤ ꯀꯣꯝꯕꯤꯅꯦꯁꯟꯗꯨ ꯆꯥꯟꯅꯔꯀꯥꯟꯗꯅꯦꯕ ꯅꯨꯡꯉꯥꯏꯅ ꯐꯣꯟꯗꯣ ꯑꯩꯈꯣꯏꯅ ꯁꯦꯝꯁꯪꯒꯤ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯁꯦ ꯃꯥꯒꯤ ꯋꯥꯟ UI ꯗꯨꯅꯦꯕ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯗꯨꯅꯅꯦ ꯐꯣꯟ ꯑꯃ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯑꯗ ꯂꯤꯔꯒꯁꯨ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯁꯣꯐꯋꯦꯌꯔꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣꯁꯤ ꯂꯣꯟꯂꯤꯔꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯥꯅꯦ ꯑꯩ ꯏꯇꯣꯝꯇꯅꯦ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯒ ꯁꯦꯝꯕ ꯂꯥꯏꯔꯤꯛ ꯄꯊꯥꯕꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯗꯤꯁꯇꯔꯕ ꯇꯧꯔꯛꯄ ꯊꯦꯡꯅꯔꯝꯃꯣꯏꯀꯣ ꯃꯃꯥꯡꯗꯁꯨ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯇꯧꯋꯦꯕ ꯅꯥꯀꯟ ꯑꯣꯏꯌꯦꯠꯁꯦ ꯃꯤ ꯁꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯩꯕꯅꯤꯅꯅꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯇꯟꯖꯥꯁꯨ ꯐꯪꯗ꯭ꯔꯦꯗꯅꯀꯣ ꯑꯇꯩ ꯃꯇꯝꯗ ꯊꯕꯛ ꯆꯠꯄꯅꯤꯅ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝꯁꯨ ꯂꯣꯏ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯁꯨꯇꯤ ꯂꯩꯅꯕꯅꯤꯅ ꯃꯌꯥꯝꯗ ꯃꯌꯨꯝꯗ ꯂꯣꯏ ꯂꯩꯅꯩꯅꯤꯗꯅꯀꯣ ꯑꯗꯨꯅ ꯂꯥꯡꯕ ꯌꯥꯝꯅꯀꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯨꯅ ꯑꯩ ꯀꯩꯗꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯥꯏꯐꯀ ꯂꯣꯏꯔꯀꯥꯟꯗ ꯊꯦꯡꯉꯒ ꯅꯨꯃꯤꯗꯥꯡ ꯁꯦ ꯑꯗ ꯚꯤꯗꯤꯑꯣ ꯅꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅꯁꯨ ꯅꯨꯡꯉꯥꯏ ꯗꯤꯁꯇꯔꯕ ꯇꯧꯗ꯭ꯔꯦ ꯁꯥꯎꯟꯁꯨ ꯏꯪ ꯆꯤꯛꯑꯕꯅꯤꯅ ꯃꯤꯁꯨ ꯌꯦꯠꯇ꯭ꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯋꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯑꯋꯥꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯆꯣꯛꯊꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯇꯟꯕꯒꯤꯗꯤ ꯅꯠꯇꯦ ꯀꯣ ꯇꯟꯕꯁꯨ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯌꯥꯎꯔꯤꯅꯤꯀꯣ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯇꯟꯗꯅꯒ ꯅꯝꯒꯦꯗꯤ ꯈꯜꯂꯒ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯈꯜꯂꯒ ꯁꯦꯝꯍꯧꯗꯕꯒ ꯌꯥꯎꯋꯦꯕ ꯇꯥꯟꯖꯥꯗꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯆꯥꯡ ꯅꯥꯏꯅꯗꯤ ꯊꯥꯒꯠꯄꯁꯤꯃꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯚꯁꯤꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯁꯟꯗꯦꯁꯤꯗꯩꯁꯤꯗ ꯊꯥꯔꯒꯗꯤ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯂꯩꯕꯗꯣ ꯑꯗꯨꯝ ꯆꯤꯊꯗꯅꯕ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯅꯕ ꯍꯥꯏꯅ ꯃꯁꯤꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯇꯧꯔꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯇꯩ ꯃꯇꯝꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯗ꯭ꯔꯁꯨꯀꯣ ꯁꯟꯗꯦ ꯅꯨꯃꯤꯠꯀꯤ ꯂꯥꯏꯚꯁꯤꯃꯇꯪꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯔꯥ ꯃꯈꯥꯏ ꯁ꯭ꯋꯥꯏꯐꯥꯎ ꯃꯅꯨꯡꯗ ꯁꯨꯝ ꯀꯝꯄꯜꯁꯔꯤ ꯊꯥꯒꯗꯕꯅꯤ ꯑꯗꯨꯅ ꯁꯤꯁꯤꯃꯇꯪꯗꯤ ꯉꯥꯏꯔꯒ ꯁꯔꯨꯛ ꯌꯥꯁꯟꯕꯤꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯩꯅ ꯈꯟꯕꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯅꯕꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯅꯔꯦꯁ ꯊꯧꯅꯥꯎꯖꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯁꯦꯝꯁꯪ ꯇꯦꯞ ꯄꯥꯏꯕꯒ MIꯒꯤ ꯇꯦꯞ ꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯦ ꯕ꯭ꯔꯣ ꯕꯦꯇ꯭ꯔꯤꯒꯨꯝꯕꯒꯤ ꯇꯥꯕꯅ ꯍꯦꯟꯕꯗꯤ ꯃꯥꯜꯂꯤ ꯕꯦꯇ꯭ꯔꯤꯒꯨꯝꯕꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯇꯦꯕ꯭ꯂꯦꯠꯇꯤ ꯑꯌꯥꯝꯕꯅ 7,000 ꯀꯥꯏꯁꯦ ꯑꯂꯤꯛꯄꯤꯅꯤ ꯕꯦꯇ꯭ꯔꯤꯗꯀꯣ ꯑꯗꯨꯝ ꯆꯥꯎꯕ ꯕꯦꯇ꯭ꯔꯤ 10,000 ꯑꯗꯨꯗ ꯃꯥꯒꯤ ꯏꯁꯀ꯭ꯔꯤꯟ ꯆꯥꯎꯔꯛꯏ ꯕꯦꯇ꯭ꯔꯤ ꯀꯟꯖꯝꯁꯟ ꯆꯥꯎꯔꯛꯏ ꯁꯤꯖꯤꯟꯅꯐꯝ ꯇꯣꯡꯉꯥꯜꯂꯤꯗꯅꯀꯣ ꯑꯗꯨꯝ ꯕꯖꯦꯠꯇ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯑꯦꯛꯁꯄꯦꯟꯁꯤቭ ꯑꯣꯏꯗꯕꯗ ꯑꯗꯨꯝ MIꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯑꯗꯣ ꯃꯁꯤ ꯃꯥꯒꯤ ꯃꯤꯒꯤ ꯑꯄꯥꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯈꯦꯠꯅꯕꯗꯤ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯑꯗꯨꯝ ꯈꯜꯂꯤ
ꯑꯌꯥꯝꯕ ꯌꯥꯎꯁꯪꯗꯤ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯍꯥꯏ ꯌꯥꯎꯁꯪꯒꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯉꯔꯥꯡ ꯉꯁꯤꯒ ꯑꯗꯨꯝ ꯁꯨꯇꯤ ꯂꯩꯕꯁꯦ ꯑꯗꯨꯝ ꯀꯥꯗꯒꯤ ꯂꯣꯏꯁꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅꯤ ꯂꯣꯏꯔꯦ ꯅꯣꯡꯉꯥꯟꯗꯧꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯊꯕꯛ ꯆꯠꯄ ꯍꯧꯔꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯑꯗꯨ ꯍꯥꯛꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯅꯀꯣ ꯌꯥꯝꯅ ꯌꯥꯎꯁꯪꯁꯦ ꯂꯥꯡꯕꯗꯣ ꯎꯗꯦ ꯑꯩ ꯊꯦꯡꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯇꯧꯗꯦꯕꯀꯣ ꯑꯌꯥꯝꯕ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯌꯥꯝ ꯂꯥꯜꯂꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯦ ꯀꯩꯅꯣꯔꯣꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯅꯣꯔꯠ ꯏꯟꯗꯤꯌꯥꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯌꯨ ꯄꯤ ꯕꯤꯍꯥꯔ ꯂꯩꯗꯅ ꯁꯨꯝꯕ ꯗꯦꯜꯂꯤꯒꯨꯝꯕꯗꯒ ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠꯇ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯕꯦꯔ ꯇꯩꯅꯕ ꯂꯥꯡꯕꯤ ꯈꯣꯠꯄꯤ ꯈꯔ ꯇꯧꯏ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯆꯨꯞꯅ ꯇꯧꯕꯁꯤꯗꯤ ꯇꯧꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯃꯔꯣꯝꯗ ꯍꯥꯟꯅ ꯇꯧꯔꯝꯕꯗꯣ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯥꯛꯑꯦ ꯃꯅꯤꯄꯨꯔꯗ ꯇꯧꯔꯝꯃꯤꯁꯦ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯆꯨꯞꯅ ꯌꯥꯎꯁꯪꯁꯦ ꯑꯕꯦꯔ ꯇꯩꯅꯅ ꯏꯁꯤꯡ ꯆꯥꯏꯅꯅ ꯇꯧꯔꯝꯕꯗꯣ ꯊꯩꯗꯣꯛꯈ꯭ꯔꯀꯥꯟꯗ ꯁ꯭ꯄꯣꯔꯠꯁ ꯑꯣꯏꯅ ꯇꯧꯔꯒ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯇꯧꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁ꯭ꯄꯣꯔꯠꯁꯨ ꯅꯨꯃꯤꯠ ꯇꯔꯥꯅꯤ ꯇꯧꯔꯁꯨ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯑꯗꯣꯝꯗ ꯑꯣꯏꯅ ꯊꯩꯗꯣꯛꯈꯤꯕꯁꯤꯗꯤ ꯐꯩ ꯑꯗꯨꯕꯨ ꯌꯥꯎꯁꯪꯒꯨꯝꯕ ꯀꯨꯝꯍꯩꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯨꯝꯍꯩ ꯍꯔꯥꯎꯁꯨ ꯋꯥꯠꯇꯕꯅꯦꯕꯀꯣ ꯃꯌꯥꯝꯁꯨ ꯂꯩꯗꯅ ꯀꯨꯝꯍꯩ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯃꯇꯝ ꯀꯥꯏꯊꯣꯛ ꯂꯩꯕꯁꯤ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯃꯥꯡꯖꯕ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯅ ꯇꯧꯔꯤꯁꯦ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯅꯣꯡꯃꯈꯛ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯀꯥꯟꯗ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯗꯨꯗꯩꯁꯤꯗ ꯃꯥꯏ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯁꯦꯟ ꯇꯥꯟꯕ ꯁꯤꯟꯐꯝ ꯃꯥꯏ ꯁꯤꯟꯐꯝꯗ ꯑꯃꯨꯛ ꯍꯟꯖꯅꯕꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯨꯃꯤꯠ ꯃꯉꯥꯅꯤꯁꯦ ꯀꯩꯝꯇ ꯁꯦꯟ ꯇꯥꯟꯕꯁꯨ ꯆꯠꯇꯕꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯦꯞꯊꯣꯛꯑꯒ ꯍꯔꯥꯎ ꯀꯨꯝꯍꯩꯅꯦꯅ ꯃꯌꯥꯝꯅ ꯑꯦꯟꯖꯣꯏ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅꯤꯡꯕꯅꯦ ꯑꯗꯨꯃꯥꯏꯅ ꯂꯦꯞꯊꯣꯛꯑ ꯂꯩꯔꯀꯥꯟꯗ ꯇꯧꯕꯁꯤ ꯅꯣꯡꯃ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠ ꯃꯉꯥꯅꯤꯈꯛꯅꯤ ꯍꯥꯏꯕ ꯌꯥꯎꯁꯪꯒꯤ ꯃꯉꯥꯅꯤ ꯑꯃ ꯑꯗꯨꯒꯤ ꯃꯉꯥꯅꯤ ꯑꯃ ꯑꯗꯨꯒꯤ ꯍꯨꯝꯅꯤ ꯑꯃ ꯈꯥꯏꯗꯣꯛꯈ꯭ꯔ ꯀꯥꯟꯗ ꯆꯍꯤ ꯑꯃꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯑꯩꯈꯣꯏꯅ ꯃꯥꯡꯉꯤꯁꯦ ꯑꯗꯨꯝꯕꯒꯤ ꯈꯜꯂꯒꯗꯤ ꯑꯩ ꯄꯥꯝꯗꯕ ꯑꯣꯏ ꯑꯗꯨꯕꯨ ꯍꯣꯏ ꯁ꯭ꯄꯣꯔꯠꯁ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯑꯐꯕꯔꯣꯝꯗ ꯑꯣꯟꯊꯣꯛꯄꯁꯤꯃꯗꯤ ꯌꯥꯝ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯑꯩ ꯂꯥꯛꯑꯅꯤ ꯍꯥꯏꯕ꯭ꯔꯣ ꯊꯥꯕꯜ ꯂꯩꯇꯦ ꯉꯁꯤꯗꯤ ꯍꯥꯏ ꯊꯥꯕꯜ ꯂꯩꯇꯕꯒꯤ ꯖꯣꯔꯅꯤꯁꯦ ꯂꯥꯏꯠ ꯂꯣꯝꯗ ꯆꯪꯉꯛꯄ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯈ꯭ꯔꯗꯤ ꯂꯥꯏꯔꯤꯛꯄꯁꯦ ꯂꯩꯕ ꯀꯥꯎꯒꯗꯣꯏꯅꯦꯕ ꯑꯗꯣ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯤ ꯂꯥꯏꯐꯇꯨꯗꯤ ꯆꯪꯉꯛꯏꯁꯤꯕꯨꯗꯤ ꯐꯔꯦ ꯑꯗꯣ ꯅꯪꯒꯤ ꯋꯥꯇꯥꯗꯣ ꯈꯤꯇꯪ ꯑꯩ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯤ ꯖꯣꯅꯤ ꯌꯨꯝꯗ ꯁꯨꯡꯊꯣꯛ ꯊꯣꯛꯇ꯭ꯔꯕꯣ ꯍꯥꯏ ꯌꯨꯝꯗ ꯀꯩꯅꯣ ꯇꯧꯋꯤ ꯊꯣꯛꯑꯝꯃꯤ ꯃꯃꯥꯡꯒꯤ ꯆꯍꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯧꯖꯤꯛ ꯃꯥꯔꯁ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯊꯥ ꯑꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ 25ꯀꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯂꯥꯛꯑꯝꯃꯤ ꯅꯕꯦꯝꯕꯔꯗꯒꯤ ꯍꯧꯖꯤꯛ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯃꯥꯔꯆ ꯊꯥ ꯃꯉꯥꯃꯨꯛ ꯇꯔꯨꯛꯃꯨꯛ ꯐꯥꯖꯔꯛꯑꯦ ꯑꯗꯣ ꯌꯨꯝ ꯑꯃꯨꯛ ꯆꯠꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯇꯦꯞꯅ ꯍꯦꯟꯕ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤꯕ꯭ꯔꯣ ꯇꯥꯕꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯦꯝ ꯑꯥꯏ ꯇꯦꯞꯅ ꯍꯦꯟꯅ ꯃꯜꯂꯤ ꯍꯥꯏꯕꯅꯤꯕ꯭ꯔꯣ ꯇꯥꯕꯅ ꯍꯥꯏꯕ ꯅꯠꯇꯦ ꯇꯥꯕꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯜꯂꯤ ꯑꯣ ꯐꯕ ꯍꯦꯜꯂꯤ ꯍꯥꯏꯗꯣꯏꯔꯥ ꯕ꯭ꯔꯣ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯝꯕꯁꯤ ꯑꯩꯒꯤ ꯃꯣꯠꯇ ꯐꯠꯇꯦ ꯍꯥꯏꯅ ꯂꯧꯅꯤꯡꯉꯤꯗ ꯍꯥꯏ ꯈꯪꯗꯦ ꯃꯁꯤꯀꯣ ꯌꯥꯝꯅ ꯃꯁꯤ ꯇꯣꯄꯤꯛꯁꯦ ꯌꯥꯝꯅꯗꯤ ꯆꯥꯎꯕ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯒꯤ ꯈꯦꯠꯅꯕ ꯋꯥꯈꯜꯂꯣꯟ ꯂꯩ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯁꯦ ꯑꯗꯨꯝ ꯈꯦꯠꯅꯅꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯤꯗꯣ ꯍꯔꯥꯎ ꯀꯨꯝꯍꯩ ꯍꯧꯖꯤꯛ ꯇꯧꯒꯗꯕꯅꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯩꯅ ꯀꯩꯅꯣꯗ ꯑꯊꯤꯡꯕꯁꯨ ꯄꯤꯅꯤꯡꯗꯦ ꯊꯤꯡꯕꯁꯨ ꯄꯥꯝꯗꯦ ꯑꯩꯅ ꯉꯝꯕꯒꯤ ꯍꯦꯛꯇꯤꯛꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯄꯣꯏꯟ ꯑꯩꯒꯤ ꯄꯣꯏꯟꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯥꯡꯗ ꯑꯩꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯕꯗꯣ ꯍꯔꯥꯎ ꯀꯨꯝꯍꯩ ꯍꯥꯏꯕꯁꯦ ꯑꯩꯅ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯝ ꯑꯩꯅ ꯑꯦꯗꯚꯥꯏꯁ ꯇꯧꯕꯗ ꯑꯩ ꯀ꯭ꯂꯥꯁꯇ ꯆꯪꯕꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯎꯋꯦꯕꯀꯣ ꯑꯩ ꯁꯤꯃꯛ ꯍꯥꯏꯌꯦꯕ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯀꯥꯟꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇꯅꯤ ꯃꯤꯑꯣꯏꯕꯅ ꯄꯥꯡꯊꯣꯛꯏꯕꯅꯤ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯅꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯁꯦ ꯃꯤꯅ ꯆꯣꯡꯒꯗꯣꯏꯅꯤ ꯁꯟꯅ ꯆꯣꯡꯒꯗꯧ ꯅꯠꯇꯦ ꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯁꯦ ꯏꯔꯣꯏ ꯀꯧꯔ ꯆꯥꯛ ꯄꯤꯖꯗꯧ ꯅꯠꯇꯦꯕ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯀꯨꯝꯍꯩ ꯑꯃ ꯍꯥꯏꯁꯦ ꯂꯩꯗꯅ ꯑꯩꯅ ꯍꯥꯏꯁꯦ ꯁꯥꯒꯤ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇꯅꯦꯕ ꯁꯤꯜꯂꯤꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯔꯥꯎꯕ ꯀꯨꯝꯍꯩ ꯃꯔꯝ ꯆꯥꯅ ꯃꯐꯝ ꯆꯥꯅ ꯃꯇꯝ ꯆꯥꯅ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯄ ꯆꯨꯝꯃꯦꯕ ꯄꯥꯡꯊꯣꯛꯀꯗꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯁ꯭ꯀꯨꯜꯗ ꯁꯥꯇ꯭ꯔꯁꯤꯡꯗꯒ ꯍꯥꯏꯔꯤꯁꯦ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯀꯗꯕꯅꯦ ꯉꯁꯥꯏꯒꯤ ꯖꯣꯅꯤꯒꯤ ꯀꯩꯅꯣꯗꯣ ꯖꯣꯅꯤ ꯁꯥꯇ꯭ꯔ ꯑꯣꯏꯕ ꯑꯣꯏꯗ꯭ꯔꯕꯗꯤ ꯈꯪꯗꯦ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯣꯕ ꯅꯨꯡꯇꯤꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯣꯕ ꯅꯨꯃꯤꯠ ꯃꯉꯥꯅꯤꯁꯦ ꯂꯦꯞꯇꯕꯤ ꯆꯠꯂꯣꯕ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯇ꯭ꯔꯤꯉꯩꯗꯔ ꯊꯥꯕꯜ ꯆꯣꯡꯕ ꯍꯜꯂꯛꯑꯒꯔ ꯑꯩ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯄꯥꯐꯝ ꯊꯣꯛꯄ ꯂꯥꯏꯔꯤꯛꯁꯦ ꯄꯥꯊꯣꯛꯑ ꯆꯠꯄ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯕꯦꯁ ꯑꯣꯏꯔꯦ ꯍꯜꯂꯛꯑꯒ ꯄꯥꯕ ꯍꯥꯏꯁꯤꯃꯗꯤ ꯈꯔ ꯋꯥꯏꯗꯅ ꯋꯥꯔꯕꯤ ꯇꯨꯝꯅꯤꯡꯕꯅ ꯍꯦꯜꯂꯦ ꯑꯗꯣ ꯉꯝꯗ꯭ꯔꯒꯁꯨ ꯆꯠꯊꯣꯛꯎꯔꯒ ꯍꯜꯂꯛꯑꯒ ꯃꯤ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯑꯍꯤꯡꯗ ꯂꯥꯏꯔꯤꯛ ꯄꯥꯎ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨꯃꯗꯤ ꯂꯦꯞꯇꯕꯤ ꯑꯗꯨꯝ ꯇꯧꯕꯀꯣ
ꯀꯅꯥꯁꯨ ꯐꯠꯇꯦ ꯀꯩꯅꯣ ꯇꯧꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯌꯥꯝꯗꯨꯅ ꯂꯪꯊꯣꯛꯑꯒ ꯊꯝꯃꯒ ꯇꯥꯟꯊꯣꯛꯑꯒ ꯊꯝꯃꯒ ꯍꯔꯥꯎ ꯀꯨꯝꯍꯩꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯦꯕ ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯕꯅꯤꯗ ꯉꯁꯥꯏꯒꯤ ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤ ꯃꯇꯝꯗ ꯁꯨꯝ ꯍꯥꯏꯌꯦꯕꯀꯣ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠ 5ꯅꯤꯅꯦ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯅꯨ ꯍꯌꯦꯡ ꯅꯈꯣꯏ ꯏꯅꯦꯒꯤ ꯃꯆꯥ ꯑꯃ ꯂꯨꯍꯣꯡꯕꯅꯦꯅ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯅꯨ ꯍꯪꯆꯤꯠꯅ ꯑꯗꯨꯒꯤ ꯆꯥꯎꯍꯣꯡꯕꯅꯦꯅ ꯎꯆꯥ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯅꯨ ꯃꯁꯦꯟ ꯑꯩꯈꯣꯏ ꯌꯨꯝꯗ ꯎꯁꯣꯞ ꯑꯃ ꯂꯩꯌꯦꯅ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯅꯨ ꯑꯗꯩ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯊꯪ ꯌꯧꯔ ꯀꯥꯡ ꯂꯥꯛꯑꯦꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯅꯨ ꯑꯗꯨ ꯈꯔ ꯂꯩꯔꯒ ꯗꯤꯋꯥꯂꯤ ꯂꯥꯛꯑꯦꯅ ꯑꯃꯨꯛ ꯄꯥꯔꯨꯔꯅꯨ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯛꯑꯦꯅ ꯑꯃꯨꯛ ꯄꯥꯔꯨꯔꯅꯨ ꯈ꯭ꯔꯤꯁꯃꯥꯁ ꯂꯥꯛꯑꯦꯅ ꯅ꯭ꯌꯨ ꯏꯌꯥꯔ ꯂꯥꯛꯑꯦꯅ ꯀꯨꯝꯍꯩ ꯃꯌꯥꯝ ꯂꯩꯗꯅ ꯃꯅꯤꯄꯨꯔ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛꯇꯨ ꯁꯨꯡꯄꯥ ꯄꯥꯗ꯭ꯔꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒꯅꯣ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯈꯣꯏꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤ ꯀꯩꯅꯣꯗ ꯂꯝꯕꯤꯔꯣꯝꯗ ꯆꯪꯁꯤꯟꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯉꯥꯡ ꯁꯥꯇ꯭ꯔꯗ ꯑꯦꯛꯖꯥꯝꯄꯜꯗ ꯄꯤꯕ ꯋꯥꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯑꯗꯨꯝ ꯇꯧꯕ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯇꯧꯕ ꯑꯩ ꯐꯥꯝꯕꯨ ꯇꯧꯔꯁꯨ ꯉꯥꯕꯨ ꯌꯣꯛꯑꯁꯨ ꯌꯦꯟꯕꯨ ꯂꯣꯏꯔꯁꯨ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄꯗꯤ ꯂꯦꯞꯄ ꯌꯥꯗꯦꯗꯅꯀꯣ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯑꯗꯩ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯕꯗ ꯊꯥꯕ ꯂꯣꯏꯔ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯑꯦꯟꯖꯣꯏ ꯇꯧꯕꯗꯣ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯕꯀꯣ ꯑꯗꯨꯃꯥꯏꯅꯅꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯑꯌꯥꯝꯕ ꯇꯦꯕ꯭ꯂꯦꯠꯀ ꯁ꯭ꯇꯗꯤ ꯅꯣꯠꯁꯀꯨꯝꯕ ꯁꯦꯝꯕꯒꯤꯁꯦ ꯀꯔꯝꯕ ꯕ꯭ꯔꯥꯟꯅ ꯐꯕꯒꯦ ꯑꯗꯨꯗꯤ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯈꯦꯠꯅꯕ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯕ ꯇꯥꯛꯁꯀꯤꯗꯃꯛꯇꯗꯤ ꯑꯗꯨꯕꯨ ꯁ꯭ꯀ꯭ꯔꯤꯟ ꯈꯔ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯄꯦꯟꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦꯝꯁꯪꯅꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯌꯨꯝꯗ ꯆꯠꯄꯗ ꯌꯨꯝꯗ ꯂꯥꯏꯚ ꯇꯧꯔꯛꯑꯣ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯩ ꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗꯀꯣ ꯌꯨꯝꯗ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯃꯃꯥꯡꯒꯤꯗꯨꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯃꯃꯥꯡꯒꯤꯗꯨꯅ ꯃꯇꯝꯁꯨ ꯌꯥꯝ ꯈꯨꯌꯧꯅꯃꯟꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯏꯕꯅ ꯑꯃ ꯏꯌꯥꯝꯕꯅ ꯍꯥꯏꯕꯅ ꯑꯃ ꯍꯥꯏ ꯖꯣꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯖꯣꯅꯤꯗꯣ ꯑꯝꯇꯪꯒ ꯄꯥꯒꯦ ꯑꯩ ꯂꯥꯛꯑꯦ ꯕ꯭ꯔꯣ ꯊꯥꯕꯜ ꯂꯩꯇꯦ ꯉꯁꯤꯗꯤ ꯍꯥꯏꯕ ꯑꯣꯀꯦ ꯑꯩ ꯑꯗꯨꯗ ꯂꯥꯟꯅ ꯍꯥꯏꯔꯝꯗꯧ ꯃꯥꯟꯗꯦꯀꯣ ꯕꯦꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗꯣ ꯍꯥꯏ ꯕꯦꯇ꯭ꯔꯤꯗꯣ ꯀꯩꯅꯣ ꯇꯦꯕ꯭ꯂꯦꯠꯀꯤ ꯕꯦꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗꯨꯔ ꯀꯩꯅꯣꯅ ꯍꯥꯏꯁꯦ ꯄꯣꯏꯇꯣꯏꯅ ꯍꯥꯏꯁꯦ ꯇꯦꯕ꯭ꯂꯦꯠꯀꯤ ꯕꯦꯇ꯭ꯔꯤꯗꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯗꯤ ꯑꯗꯨꯝ ꯆꯠꯀꯅꯦꯕ ꯑꯦꯅꯤ ꯕ꯭ꯔꯥꯟꯒꯤ ꯑꯣꯏꯁꯅꯨ ꯕꯦꯇ꯭ꯔꯤ ꯀꯩꯁꯨ ꯄꯤꯛꯇꯕꯅꯦꯕ 7,000 mAh 8,000 9,000 10,000 ꯑꯗꯨꯝ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯏꯁꯀ꯭ꯔꯤꯟ ꯆꯥꯎꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯕꯦꯇ꯭ꯔꯤ ꯀꯟꯖꯝꯁꯟꯕꯨꯗꯤ ꯈꯤꯇꯪ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨ ꯃꯥꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯗꯤ ꯑꯗꯨꯝ ꯕꯦꯀअꯞ ꯑꯗꯨꯝ ꯄꯤꯕ ꯉꯝꯒꯅꯦꯕꯀꯣ ꯕꯦꯇ꯭ꯔꯤꯗꯤ ꯑꯩ ꯋꯥꯈꯟꯗ ꯀꯩꯁꯨ ꯊꯣꯏꯅ ꯃꯥꯅ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯣꯏꯗꯦꯅ ꯈꯜꯂꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯋꯥꯏꯑꯦ ꯍꯥꯏꯔꯤ ꯀꯩꯅꯣꯅ ꯁꯣꯏꯍꯦꯜꯂ ꯀꯔꯤꯒꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯣꯏꯔꯕ꯭ꯔꯕꯣ ꯖꯣꯅꯤ ꯍꯥꯏꯌꯦ ꯑꯩꯒꯤꯗꯨ ꯍꯥꯏꯔꯛꯑꯦ ꯄꯣꯏꯇꯣꯏꯅ ꯑꯩꯅ ꯍꯥꯏꯗꯨ ꯍꯥꯏꯌꯦ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯃꯇ ꯍꯥꯏꯔꯛꯑꯣꯕ꯭ꯔꯣ ꯑꯟꯗꯔ 25Kꯗ ꯄꯣꯀꯣꯒꯤꯗꯣ ꯄꯣꯀꯣꯒꯤ ꯐꯣꯟꯗꯨꯅꯗꯤ ꯈ꯭ꯋꯥꯏ ꯐꯔꯅꯤ 25ꯀꯤ ꯆꯥꯡꯗꯗꯤ ꯃꯃꯤꯡꯗꯣ ꯀꯥꯎꯈꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯃꯨꯛ ꯄꯣꯀꯣ X7 ꯄ꯭ꯔꯣꯔꯥ ꯍꯣꯏ X7 ꯄ꯭ꯔꯣ ꯑꯃ ꯅꯨꯡꯉꯥꯏ ꯃꯥꯅꯦ ꯑꯗꯨꯃ ꯒꯦꯝ ꯁꯥꯟꯅꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯔꯦꯗꯃꯤ ꯅꯣꯠ 14 ꯄ꯭ꯔꯣ iQOO 10R ꯑꯩꯗꯤ iQOO 10R ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯖꯤꯟ ꯄ꯭ꯂꯦꯁꯅ ꯕ꯭ꯔꯗꯔ ꯆꯦꯅꯦꯜ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯕ꯭ꯔꯣ ꯍꯥꯏ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯕꯗꯤ ꯀꯨꯏꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯆꯍꯤ ꯑꯃꯕꯨ ꯍꯦꯜꯂꯦ ꯑꯅꯤꯃꯨꯛꯀꯤ ꯃꯥ ꯍꯥꯏꯔꯛꯑꯝꯃꯅꯤ ꯑꯗꯨꯕꯨ ꯀꯩꯅꯣ ꯇꯧꯋꯤ ꯃꯣꯅꯤꯇꯥꯏꯁ ꯇꯧꯋꯤ ꯍꯥꯏꯗꯅ ꯃꯁꯤꯗꯒꯤ ꯁꯦꯜꯒꯗꯤ ꯐꯪꯕꯒꯤ ꯋꯥꯗꯤ ꯋꯥꯟꯁ ꯑꯃꯨꯛꯀ $100 ꯁꯨꯔꯒ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯧꯊꯣꯛꯇ꯭ꯔꯦ ꯃꯥꯅꯦꯕ ꯕꯦꯇ꯭ꯔꯤ ꯇꯦꯕ꯭ꯂꯦꯠ ꯁꯦꯝꯁꯪꯒꯤꯒ MIꯒꯤꯒ ꯍꯪꯉꯤꯗꯧꯔꯣ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯕꯦꯇ꯭ꯔꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯁꯦꯝꯁꯪꯒꯤ MIꯒꯤ ꯊꯣꯏꯅ ꯌꯦꯡꯉꯨꯅꯣꯕꯀꯣ ꯃꯥꯒꯤ mAh ꯆꯥꯎꯕꯗꯣ ꯑꯗꯨꯝ ꯌꯦꯡꯉꯣ ꯈꯥꯡꯕ ꯐꯕꯒꯤꯗꯤ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯃꯣꯏꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯩꯅꯣꯁꯤꯡꯗꯣ ꯆꯞ ꯃꯥꯟꯅꯩꯑꯕ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯌꯥꯝꯁꯤꯅ ꯁꯦꯜ ꯇꯥꯟꯕꯗꯅ ꯋꯥꯔꯤꯕ ꯃꯌꯥꯝꯗꯨꯒ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯧꯕꯗꯗꯤ ꯌꯥꯗꯕꯅꯤꯅ ꯀꯩꯁꯨ ꯂꯩꯇꯅ ꯁꯦꯜ ꯃꯌꯥꯝ ꯌꯥꯝ ꯃꯥꯡꯍꯜꯂꯦ ꯁꯣꯏꯜ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯜꯂꯒꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯆꯥꯎꯈꯠꯀꯅꯤꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯌꯥꯝ ꯁꯦꯡꯅ ꯌꯥꯝ ꯆꯝꯅ ꯍꯥꯏꯒꯦꯕꯀꯣ ꯁꯣꯍꯦꯜꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯁꯦꯜ ꯇꯥꯟꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯔꯦꯝꯕꯗ ꯄꯩꯁా ꯇꯤꯡꯊꯣꯛꯏ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯁꯦ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯕꯕꯥꯅ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯃꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯗꯨꯝ ꯍꯪꯉꯣꯕ ꯁꯦꯟ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯠꯅꯁꯨ ꯎ ꯂꯩꯗꯅꯀꯣ ꯑꯗꯨꯕꯨ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯍꯟꯅꯤꯡꯉꯤ
ꯃꯤꯅ ꯑꯍꯥꯎꯕ ꯆꯥꯔꯒ ꯍꯔꯥꯎ ꯀꯨꯝꯍꯩꯅꯤꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯇꯧꯕ ꯎꯔꯀꯥꯟꯗ ꯃꯣꯏꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯊꯥ ꯑꯃ ꯆꯨꯞꯅ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯇꯥꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯇꯨꯡꯁꯤꯟꯖꯔꯛꯄ ꯄꯩꯁꯥꯗꯣ ꯅꯨꯃꯤꯠ 5ꯅꯤꯗ ꯂꯣꯏꯊꯣꯛꯈ꯭ꯔꯣ ꯃꯗꯨ ꯇꯥꯅꯕ ꯍꯣꯠꯅꯕꯗꯗꯤ ꯆꯍꯤꯃꯨꯛ ꯆꯪꯗꯣꯏꯅꯦꯕ ꯃꯣꯏꯗꯀꯣ ꯑꯗꯣ ꯃꯔꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕꯕꯨꯗꯤ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯝꯃꯤꯈꯩ ꯌꯥꯎꯁꯪ ꯂꯥꯛꯄꯗꯁꯨ ꯐꯤꯔꯣꯜ ꯍꯟꯕ ꯑꯃ ꯂꯩꯔꯣ ꯑꯦꯛꯖꯥꯝꯄꯜꯅꯦꯅ ꯍꯥꯏꯁꯦ ꯑꯃꯃꯨꯛ ꯂꯥꯛꯄꯗ ꯑꯃꯃꯨꯛ ꯂꯩꯅꯤ ꯑꯃꯃꯨꯛ ꯂꯥꯛꯄꯗ ꯑꯃꯃꯨꯛ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯇꯧ ꯇꯥꯔꯒꯗꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯈꯣꯏ ꯁꯦꯚꯤꯡ ꯇꯧꯔ ꯀꯔꯝ ꯀꯥꯟꯗꯅꯣ ꯆꯥꯎꯈꯠꯇꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯝꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯄꯩꯁꯥ ꯆꯠꯅꯕꯒꯤ ꯃꯆꯥꯛꯁꯦ ꯑꯗꯨꯝ ꯑꯣꯏꯍꯜꯂꯤꯗꯅꯀꯣ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯗꯨꯗꯤ ꯁꯦꯝꯁꯪ ꯇꯦꯕ꯭ꯂꯦꯠ ꯈꯪꯂꯒꯗꯤ ꯀꯌꯥꯃꯨꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕꯅ ꯐꯗꯣꯏꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯂꯨꯄꯥ 10,000 ꯀꯨꯟꯃꯉꯥꯃꯨꯛꯀꯤ ꯆꯥꯡꯗ A9+ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯂꯩꯕꯅꯤꯀꯣ ꯑꯗꯨ ꯑꯗꯨꯝ ꯌꯥꯔꯦ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯅꯣꯠꯁꯀꯨꯝꯕ ꯁꯦꯝꯕ ꯈꯣꯠꯄ ꯑꯗꯨ ꯈꯛꯀꯤꯗꯃꯛꯇ ꯑꯣꯏꯔꯒꯗꯤ ꯄꯣꯀꯣ ꯃꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯁꯦ X7 Pro ꯄꯣꯀꯣ X7 Pro ꯌꯦꯡꯒꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇꯀꯣ ꯄꯣꯀꯣ ꯍꯥꯟꯅ ꯄꯣꯀꯣꯒꯤ ꯑꯅꯧꯕ ꯀꯩꯅꯣꯁꯨ ꯂꯣꯟꯆ ꯇꯧꯗ꯭ꯔꯕꯅꯤ ꯉꯥꯏ ꯂꯩꯔꯕꯅꯦ ꯑꯗꯨꯕꯨ ꯍꯣꯏ ꯄꯣꯀꯣ X7 Proꯗꯣ 25,000ꯒꯤ ꯆꯥꯡ ꯕ꯭ꯔꯣ ꯑꯩ iPhone 15 Proꯅꯤ ꯕꯦꯇ꯭ꯔꯤꯗꯤ ꯆꯥꯔꯖꯔ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯍꯥꯏ ꯑꯗꯨ ꯒꯦꯝ ꯁꯥꯟꯅꯔꯤꯉꯩ ꯃꯅꯨꯡꯒꯨꯝꯕꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯍꯦꯚꯤ ꯇꯥꯛꯁ ꯇꯧꯔꯤꯉꯩꯗꯗꯤ ꯆꯥꯔꯖꯔ ꯅꯝꯁꯤꯜꯂꯒ ꯑꯗꯨꯝ ꯁꯥꯟꯅꯕꯁꯦ ꯑꯩꯗꯤ ꯔꯤꯀꯃꯦꯟ ꯁꯨꯡꯇꯧ ꯇꯧꯗꯦ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯕꯦꯇ꯭ꯔꯤꯗ ꯍꯤꯇꯤꯡ ꯑꯣꯏꯍꯟꯕꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯆꯥꯎꯅ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯥꯒꯠꯄ ꯍꯦꯜꯂꯛꯑꯒꯗꯤ ꯕꯦꯇ꯭ꯔꯤ ꯄꯣꯛꯈꯥꯏꯕꯒꯁꯨ ꯇꯧꯔꯤꯗꯣ ꯑꯗꯨꯁꯨ ꯑꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯗꯣ ꯌꯥꯝ ꯊꯨꯅ ꯕꯦꯇ꯭ꯔꯤ ꯍꯦꯜꯠꯇꯣ ꯗꯥꯎꯟ ꯑꯣꯏꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏ ꯒꯦꯝ ꯁꯥꯟꯅꯔꯒꯗꯤ ꯑꯗꯨꯝ ꯆꯥꯔꯖꯔ ꯅꯝꯁꯤꯟꯗꯕꯤ ꯑꯗꯨꯝ ꯁꯥꯟꯅꯕꯤꯌꯨ ꯕꯦꯇ꯭ꯔꯤꯗꯨꯅ 20-30% ꯌꯧꯔꯛꯄ ꯃꯇꯝꯗ ꯖꯤꯔꯣ ꯌꯧꯅꯗꯤ ꯗꯤꯒ꯭ꯔꯦꯗ ꯇꯧꯍꯟꯕꯤꯒꯅꯨ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯗꯥꯎꯟ ꯆꯠꯍꯟꯕꯤꯒꯅꯨ ꯑꯗꯨꯗ ꯑꯃꯨꯛ ꯆꯥꯔꯖ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯆꯥꯔꯖꯇꯨ ꯊꯜꯂꯀꯥꯟꯗ ꯑꯃꯨꯛ ꯁꯥꯟꯅꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯕꯦꯇ꯭ꯔꯤꯗꯣ ꯑꯗꯨꯝ ꯈꯥꯡꯒꯅꯤ ꯍꯥꯏꯇꯥꯔꯦ ꯗꯥꯏꯟ ꯐꯥꯏꯕꯣꯛ ꯍꯥꯏꯌꯦꯅ ꯍꯥꯏꯔꯦ ꯄꯣꯀꯣ X7 Pro ꯍꯥꯏꯔꯦ ꯄꯣꯏꯇꯣꯏꯁꯟ ꯊꯦꯡꯛꯁ ꯕ꯭ꯔꯣ ꯕ꯭ꯔꯣ ꯀꯩꯒꯤꯅꯣ iOS ꯂꯩꯕ ꯃꯇꯝꯗ ꯄ꯭ꯔꯣ ꯃꯦꯛꯁꯅ ꯑꯌꯥꯝꯕ ꯈꯜꯂꯒ ꯂꯩꯔꯤꯁꯦ ꯄ꯭ꯂꯁ ꯌꯧꯕꯗꯤ ꯄꯥꯝꯕ ꯈꯔ ꯋꯥꯠꯂꯤꯁꯦ ꯃꯌꯥꯝꯅ ꯍꯥꯏ ꯃꯁꯤ ꯃꯤꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄꯥꯔꯁꯣꯅꯦꯜ ꯆꯣꯏꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯈꯦꯠꯅꯕ ꯈꯤꯇꯪ ꯑꯣꯏꯒꯅꯦꯅ ꯈꯜꯂꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯉꯁꯥꯏꯒꯤ ꯏꯁꯀ꯭ꯔꯤꯟ ꯈꯔ ꯆꯥꯎꯕ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯑꯗꯩꯗꯤ ꯄ꯭ꯔꯣꯃꯦꯛꯁꯇ ꯃꯥꯒꯤ ꯀꯦꯃꯦꯔꯥꯇ ꯑꯣꯏꯔꯁꯨ ꯀꯦꯃꯦꯔꯥꯒꯤ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟꯗꯣ ꯈꯤꯇꯪ ꯍꯦꯟꯒꯠꯂꯛꯄ ꯃꯉꯣꯟꯗꯅ ꯑꯇꯩꯒꯤ ꯀꯩꯅꯣꯗꯨꯗ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯣꯏꯅꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯜꯂꯨ ꯍꯥꯏꯇꯥꯔꯒꯗꯤ iPhone 17ꯒ 17 Proꯒ 17 Pro Max ꯑꯅꯤ ꯑꯍꯨꯝꯁꯤꯃꯨꯡꯗꯣ ꯈꯜꯂꯨ ꯍꯥꯏꯇꯥꯔꯦ ꯑꯩ 17 ꯑꯗꯨꯝ ꯑꯩ ꯂꯧꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯩꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯩ ꯕꯖꯦꯠꯀꯤ ꯋꯥ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯁꯤꯟꯅꯐꯝꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯗꯤ ꯏꯁꯀ꯭ꯔꯤꯟ ꯆꯥꯎꯕꯁꯨ ꯌꯥꯝ ꯄꯥꯝꯗꯦꯕꯀꯣ ꯑꯗꯨꯅ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯦ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯥꯅ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ ꯀꯦꯃꯦꯔꯥ ꯑꯐꯕ ꯑꯟꯗꯔ 25K ꯃꯅꯨꯡꯗ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯀꯦꯃꯦꯔꯥ ꯑꯐꯕ ꯑꯟꯗꯔ 25K ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯒꯗꯤꯅꯦ OnePlus Nord CE5 ꯂꯩꯕ ꯌꯥꯏ ꯀꯦꯃꯦꯔꯥꯗꯤ ꯌꯥꯝ ꯐꯖꯅ ꯐꯔꯅꯤ ꯀꯣ ꯑꯗꯨꯝ ꯃꯥꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇꯨꯗ 15ꯒꯤ ꯆꯥꯡꯗ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯍꯥꯏꯇꯥꯔꯒꯗꯤ ꯁ꯭ꯇꯤꯔꯤꯑꯣ ꯁ꯭ꯄꯤꯀꯔ ꯑꯣꯏꯗꯕꯁꯦ ꯁꯤꯡꯒꯜ ꯁ꯭ꯄꯤꯀꯔ ꯑꯣꯏꯕꯗꯣ ꯑꯗꯨꯗꯨꯃꯈꯛꯇꯤ ꯅꯨꯡꯉꯥꯏꯇꯦ ꯑꯇꯩꯗꯤ ꯂꯣꯏ ꯐꯔꯦ ꯃꯥꯁꯦ ꯄ꯭ꯔꯣꯁꯦꯁꯔꯗꯁꯨ ꯍꯥꯏꯔꯁꯨ ꯏꯁꯀ꯭ꯔꯤꯟ ꯀꯔꯤ ꯀꯔꯥ ꯂꯣꯏꯅꯃꯛꯇ ꯑꯗꯩ ꯒꯦꯝꯒꯁꯨ ꯑꯗꯨꯝ ꯐꯖꯅ ꯁꯥꯟꯅꯕ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯐꯩ ꯍꯥꯏꯕ ꯅꯠꯇꯕ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯑꯗꯨꯝ ꯑꯗꯨꯒꯤ ꯀꯦꯄꯦꯕꯜ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯁ꯭ꯄꯤꯀꯔꯗꯨꯃꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯕ꯭ꯔꯣ ꯅꯣꯠ ꯁꯦꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯑꯦꯞꯁꯀ ꯈꯪꯕꯤꯕ꯭ꯔꯣ ꯍꯥꯏ
ꯅꯣꯠ ꯁꯦꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯑꯦꯞꯁ ꯑꯩ ꯌꯥꯝ ꯀꯟꯅꯗꯤ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯕ ꯁꯥꯇ꯭ꯔꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩ ꯌꯥꯝ ꯀꯟꯅꯗꯤ ꯑꯗꯨꯝꯕꯗꯤ ꯌꯦꯡꯉꯨꯗ꯭ꯔꯦ ꯅꯣꯠ ꯁꯦꯝꯕꯒꯤ ꯑꯗꯨꯕꯨ ꯅꯣꯠ ꯁꯦꯝꯕꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯈꯛꯇꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯗꯦꯂꯤ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯌꯥꯎꯕꯅꯤ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯁꯤꯗ ꯄꯨꯊꯣꯛꯑꯒ ꯌꯦꯡꯕꯁꯨ ꯌꯥꯔꯣꯏꯗꯣꯔꯤ ꯑꯩ ꯂꯥꯏꯚ ꯊꯥ ꯂꯩꯔꯕꯅꯤꯅ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯑꯃꯈꯛꯇꯤ ꯌꯥꯎꯋꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯅ ꯈꯜꯂꯤ ꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦ ꯃꯌꯥꯝꯗꯨꯗꯤ ꯃꯔꯛꯇꯒꯤ ꯑꯗꯨꯝ ꯔꯦꯇꯤꯡ ꯈꯔ ꯋꯥꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯖꯔ ꯃꯌꯥꯝꯅ ꯔꯦꯇꯤꯡ ꯈꯔ ꯌꯥꯝꯅ ꯋꯥꯡꯅ ꯄꯤꯕ 4.5 ꯌꯧꯕ 4-5ꯒ ꯐꯪꯕ ꯑꯗꯨꯝ ꯑꯐꯕ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯤ ꯅꯣꯠꯁ ꯈꯛ ꯁꯦꯝꯕꯒꯤꯗꯃꯛꯇꯗꯤ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯁꯤ ꯌꯥꯝ ꯂꯥꯏꯠ ꯌꯥꯝ ꯁꯤꯝꯄꯜ ꯃꯤꯅꯤꯃꯜ ꯑꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯅꯤꯡꯁꯤꯡꯅꯕ ꯅꯣꯠꯁ ꯀꯩꯀꯩ ꯏꯔꯒ ꯊꯝꯕꯒꯤ ꯀꯩꯅꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟꯅꯦ ꯃꯃꯤꯡꯁꯤꯗꯩꯗ ꯑꯩ ꯅꯣꯠꯁ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯑꯗꯣ ꯂꯥꯏꯚ ꯊꯥ ꯂꯩꯕꯅꯤ ꯌꯦꯡ ꯌꯥꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯕꯦꯛ ꯆꯠꯄꯗ ꯂꯣꯏꯅ ꯂꯥꯏꯚꯁꯦ ꯑꯃꯨꯛ ꯇꯠꯈ꯭ꯔꯅꯤ ꯑꯗꯨꯅ ꯀꯣꯟꯅ ꯌꯦꯡꯉꯒ ꯍꯥꯏꯔꯛꯑꯒꯦ ꯁꯣꯏꯍꯦꯜꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯆꯨꯝꯃꯤꯀꯣ ꯑꯩꯈꯣꯏꯒꯤꯅ ꯆꯍꯤ ꯑꯃꯗ ꯑꯣꯟꯂꯤ 2 ꯈꯛꯇ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯕꯅꯤꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯒ ꯂꯥꯛꯄꯗ ꯌꯥꯝ ꯍꯔꯥꯎꯋꯤ ꯊꯥ ꯑꯃ ꯑꯅꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧ ꯂꯩꯕꯁꯤꯗꯤ ꯈꯧꯔꯥꯡꯕ ꯍꯔꯥꯎꯕ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯉꯔꯣꯏ ꯃꯥꯅ ꯌꯥꯝ ꯆꯨꯝꯃꯦ ꯁꯣꯏꯍꯦꯜ ꯉꯁꯥꯏꯒꯤ ꯑꯗꯨ ꯈꯛꯇꯒꯤ ꯅꯠꯇꯅꯅꯦ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯃꯔꯣꯝꯗꯁꯨ ꯄꯩꯁꯥꯔꯣꯝꯗꯁꯨ ꯌꯥꯝ ꯁꯦꯚꯤꯡꯅꯦ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯑꯃꯗ ꯏꯗꯨꯜ ꯐꯤꯇꯔ ꯏꯗꯨꯜ ꯖꯍꯥ ꯍꯥꯏꯅ ꯑꯅꯤꯈꯛ ꯂꯥꯛꯑꯦ ꯏꯠ ꯑꯅꯤꯈꯛ ꯂꯥꯛꯑꯦ ꯈꯜꯂꯁꯤ ꯕꯀ꯭ꯔꯤ ꯏꯠ ꯑꯃ ꯂꯩꯔꯦ ꯑꯍꯨꯝ ꯁꯨꯕ꯭ꯔꯥ ꯑꯗꯣ ꯐꯅꯌꯥꯝꯁꯨ ꯂꯥꯡꯊꯣꯛꯁꯤ ꯐꯅꯌꯥꯝꯁꯨ ꯏꯟꯖꯣꯏ ꯇꯧꯊꯣꯛꯁꯦꯕꯀꯣ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯗ ꯐꯤꯔꯣꯟꯒ ꯑꯍꯟ ꯍꯟꯕ ꯂꯩꯗꯅ ꯊꯣꯟꯗꯅ ꯇꯧꯁꯦꯕ 50,000ꯁꯨ ꯇꯤꯡꯉꯦꯅ ꯈꯜꯂꯁꯦꯕ ꯀꯣ ꯑꯅꯤꯔꯛꯈꯛ ꯆꯍꯤ ꯑꯃꯗ 1,00,000 ꯇꯤꯡꯉꯦꯅ ꯈꯜꯂꯁꯦꯕ ꯌꯥꯔꯦ ꯌꯥꯝꯃꯕꯅꯤꯀꯣ ꯕꯖꯦꯠꯁꯦ ꯑꯩꯅ ꯁꯨꯝ ꯄꯥꯕ ꯑꯦꯛꯖꯥꯝꯄꯜꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯅ ꯇꯧꯔꯤꯁꯤꯅ ꯌꯥꯎꯁꯪꯗ ꯑꯃꯨꯛ 1,800,000 ꯑꯃꯨꯛ ꯂꯣꯏꯊꯣꯛꯄ ꯗꯨꯔꯒꯥ ꯄꯨꯖꯥꯗ ꯑꯃꯨꯛ 5,000-10,000 ꯂꯣꯏꯊꯣꯛꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯁꯨ ꯃꯌꯥꯝ ꯇꯤꯡꯅꯔꯤꯅꯤꯀꯣ ꯃꯌꯥꯝ ꯈꯪꯉꯤꯗꯨꯅꯤ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯥꯡ ꯂꯥꯛꯑꯦ ꯑꯗꯨꯗ ꯑꯃꯨꯛ ꯃꯌꯥꯝ ꯁꯨꯝ ꯄꯥꯁꯟ ꯀꯥꯟꯗ ꯃꯆꯤꯠ ꯃꯆꯤꯠ ꯑꯣꯏꯕ ꯋꯥꯅꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯗꯤ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯗ ꯃꯥꯡꯍꯜꯂꯤꯁꯦ ꯑꯗꯨꯅ ꯑꯗꯨꯝꯕ ꯍꯥꯏꯔꯗꯤ ꯐꯩ ꯊꯥꯗꯣꯏ ꯁꯅꯥ ꯂꯥꯛꯇ꯭ꯔꯕꯣ ꯂꯥꯛꯇꯕ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯀꯃꯦꯟ ꯇꯧꯔꯛꯄ ꯎꯗꯦ ꯁꯣꯏꯗꯅ ꯃꯊꯪ ꯂꯥꯏꯐꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯌꯥꯝꯕ ꯑꯦꯞ ꯃꯃꯤꯡꯗꯣ ꯃꯊꯪ ꯂꯥꯏꯐ ꯅꯠꯇꯦ ꯔꯇꯟ ꯀꯩꯅꯣꯗ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯔꯀꯥꯟꯗꯔ ꯀꯥꯏꯗꯅꯣꯃ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯚꯤꯗꯤꯑꯣꯗꯔ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯗ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯑꯦꯞ ꯃꯃꯤꯡꯗꯣ ꯍꯥꯏꯔꯛꯀꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕꯁꯦ ꯌꯥꯝ ꯕꯦꯁꯤꯛ ꯌꯥꯝ ꯃꯤꯅꯤꯃꯜ ꯅꯣꯠ ꯁꯦꯝꯕꯒꯤꯗꯃꯛꯇꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯗꯔꯀꯥꯔ ꯇꯥꯔꯤꯒꯦ ꯑꯩꯅ ꯏꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯅꯣꯠ ꯇꯧꯁꯜꯂ ꯏꯁꯟꯕ ꯌꯥꯔ ꯂꯣꯏꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯁꯣꯞꯀꯤꯅꯦ ꯋꯥꯟ ꯅꯣꯠꯁ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯦꯛꯁꯦꯜꯒꯤ ꯇꯥꯏꯞꯇ ꯂꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯂꯣꯏ ꯁꯨꯕꯅꯦꯕꯀꯣ ꯋꯥꯟ ꯅꯣꯠꯁꯇꯣ ꯌꯦꯡꯉꯣ ꯐꯣꯟꯒꯤ ꯑꯣꯏꯅ ꯃꯣꯕꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯃꯗꯨ ꯐꯪꯉꯒꯗꯤ ꯃꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯄꯦꯗ ꯚꯔꯖꯟ ꯑꯣꯏꯔꯒꯁꯨ ꯃꯗꯨ ꯂꯧꯕ ꯌꯥꯏ ꯃꯗꯨꯒ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔꯗ ꯂꯦꯞꯇꯣꯞꯇ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯩ ꯃꯣꯕꯥꯏꯜꯗꯁꯨ ꯑꯗꯨꯒꯤ ꯐꯤꯆꯔꯁ ꯃꯌꯥꯝꯗꯣ ꯂꯣꯏ ꯐꯪ ꯇꯥꯔꯒꯗꯤ ꯐꯪꯕ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯋꯥꯟ ꯅꯣꯠꯁ ꯍꯥꯏꯅ ꯑꯗꯨꯅ ꯃꯥ ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦ ꯂꯥꯛꯄ ꯎꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯊꯥꯕꯜ ꯆꯣꯡꯉꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯊꯥꯕꯜ ꯃꯇꯝꯅꯤꯅ ꯑꯗ ꯇꯨꯝꯃꯝꯕꯁꯨ ꯌꯥꯏ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄꯣꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯀꯩꯅꯣꯗꯣ ꯋꯥꯟ ꯅꯣꯠꯁꯇꯣ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯣꯕꯥꯏꯜꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯪꯉꯝꯃꯒꯗꯤ ꯌꯥꯝ ꯐꯔꯦ ꯐꯪꯉꯝꯗꯧꯗꯤ ꯃꯥꯜꯂꯤ ꯂꯩꯔꯝꯗ꯭ꯔꯒꯅ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯑꯜꯇꯔꯅꯦꯇꯤꯞ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯁꯤ ꯊꯥꯕꯜ ꯀꯟꯅ ꯆꯣꯡꯂꯤꯁꯤꯗꯁꯨ ꯇꯥꯔꯒ ꯏꯁꯩ ꯑꯣꯏꯅ ꯉꯪꯂꯒ ꯂꯩꯔꯦ ꯍꯥꯏ ꯊꯥꯕꯜꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯊꯥꯕꯜ ꯆꯣꯡ ꯍꯩꯇꯦꯕꯀꯣ ꯑꯩꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯐꯥꯎ ꯊꯥꯕꯜ ꯆꯣꯡꯉꯛꯇꯦꯕ ꯉꯁꯤꯐꯥꯎ ꯆꯣꯡꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯔ ꯀ꯭ꯂꯥꯁ 10-11 ꯇꯝꯍꯧꯕ ꯃꯇꯝꯗꯅꯦ
ꯑꯗꯨꯗꯩ ꯄꯤꯛꯏꯉꯩꯗꯁꯨ ꯆꯣꯡꯉꯛꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯆꯣꯡꯗꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯃꯈꯛ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯅ ꯑꯩꯉꯣꯟꯗ ꯄꯨꯁꯤꯟꯕꯤꯔꯒ ꯑꯩꯅ ꯆꯣꯡꯕ ꯍꯩꯇꯦ ꯑꯗꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯝꯕꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯗ ꯄꯥꯏꯔꯒ ꯆꯣꯡꯉꯦꯕ ꯔꯥꯎꯟ ꯑꯃꯔ ꯑꯅꯤꯔꯛ ꯈꯛꯂ ꯑꯗꯨꯁꯨ ꯍꯩꯇꯗ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯩ ꯉꯁꯤꯐꯥꯎ ꯊꯥꯕꯜ ꯆꯣꯡꯗꯦ ꯆꯪꯁꯨ ꯆꯪꯗꯦ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯌꯦꯡꯕꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯃꯤꯒꯤ ꯍꯦꯡꯒꯔ ꯑꯣꯏꯕ ꯆꯠꯂꯦ ꯑꯗꯣ ꯊꯥꯕꯜꯁꯦ ꯃꯤꯅ ꯍꯩꯕ ꯎꯔꯒꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯍꯩꯅꯤꯡꯕꯗꯤ ꯄꯣꯛꯑꯦꯕꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯆꯣꯡꯍꯧꯗ꯭ꯔꯕꯅꯤꯅꯅꯦ ꯍꯧꯖꯤꯛꯇꯤ ꯆꯣꯡꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯦꯕꯀꯣ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯇꯕꯁꯦ ꯁꯤꯁꯨ ꯃꯩꯇꯩꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯃꯥꯡꯖꯕ ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯨ ꯌꯥꯝ ꯃꯥꯡꯉꯦꯕ ꯄꯥꯈꯪ ꯃꯆꯥꯅꯤ ꯈꯪꯉꯝꯒꯅꯤ ꯑꯩꯁ ꯇꯤ ꯑꯦꯝ ꯑꯦꯜꯒꯤ ꯂꯣꯡ ꯐꯣꯝ ꯀꯔꯤ ꯍꯥꯏꯅꯣ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯍꯥꯏꯄꯔ ꯇꯦꯛꯁ ꯃꯦꯁꯦꯁ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯀꯥꯎꯈ꯭ꯔꯦꯅꯦ ꯀꯩꯅꯣ ꯑꯗꯨꯝ ꯒꯨꯒꯜꯗ ꯌꯦꯡꯉꯣ ꯑꯩꯁꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯄꯔ ꯇꯦꯛꯁ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯑꯣ ꯍꯥꯏꯄꯔ ꯇꯦꯛꯁ ꯃꯥꯔꯛ ꯑꯞ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯕ ꯑꯗꯨꯅꯤ ꯍꯥꯏꯄꯔ ꯇꯦꯛꯁ ꯍꯥꯏꯔꯒ ꯃꯈꯥꯗꯣ ꯑꯩꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯦꯛꯒꯤ ꯌꯨꯖꯦꯁꯁꯤꯗꯒ ꯃꯦꯛꯁꯤ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯦꯛꯁꯤ ꯀꯔꯝꯕ ꯃꯦꯛꯅꯣ ꯑꯩꯁꯨ ꯍꯩꯇꯦꯕ꯭ꯔꯣ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯍꯥꯏ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯂꯥꯏꯕ ꯃꯥꯜꯂꯒ ꯌꯥꯝ ꯂꯨꯕꯅꯤꯀꯣ ꯑꯔꯥꯏ ꯑꯔꯥꯏꯕ ꯏꯁꯇꯦꯞ ꯈꯔꯗꯤ ꯑꯗꯨꯝ ꯍꯩꯌꯦꯕꯀꯣ ꯇꯝꯃꯨꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯁꯨꯝ ꯃꯤꯅ ꯇꯧꯕꯗꯣ ꯎꯔꯀꯥꯟꯗ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯍꯩꯅꯤꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯁꯨꯝ ꯇꯣꯏꯅ ꯆꯣꯡꯉꯛꯇꯕꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯆꯣꯡꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯩꯗꯣꯏꯅꯦꯕ ꯑꯗꯣ ꯁꯨꯡꯆꯣꯡ ꯆꯣꯡꯉꯛꯇ꯭ꯔꯕꯅꯤꯅ ꯉꯁꯥꯏ ꯈꯣꯡ ꯀꯥꯎꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯈꯨꯠ ꯍꯥꯏꯕ ꯀꯥꯎꯕ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯐꯪꯉꯤ ꯏꯌꯥꯝꯕ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯍꯥꯏꯌꯦ ꯗꯥꯎꯠ ꯂꯩꯔꯝꯕ ꯑꯃ ꯀꯣꯛ ꯍꯟꯕꯤꯔꯦ ꯑꯣꯀꯦ ꯋꯥꯟ ꯅꯣꯠꯁꯇꯣ ꯐꯪꯉꯒꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯣꯏꯅꯦ ꯃꯥꯔꯛ ꯑꯞ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯕꯅꯦ ꯍꯣꯏ ꯍꯥꯏꯄꯔ ꯇꯦꯛꯁ ꯃꯥꯔꯛ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯀꯥꯎꯊꯣꯛꯈꯤꯕ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕꯒꯤ ꯑꯣꯏꯔꯝꯃꯅꯤ ꯅꯨꯄꯤꯁꯨ ꯀꯣꯏ ꯌꯥꯎꯗꯕꯒꯤ ꯑꯣꯏꯔꯝꯕ ꯅꯨꯄꯤꯁꯨ ꯀꯣꯏꯗ꯭ꯔꯤꯗ ꯊꯥꯕꯜ ꯆꯣꯡꯉꯗꯤ ꯅꯨꯄꯤ ꯁꯣꯏꯗꯅ ꯀꯣꯏꯅꯤꯡꯒꯗꯕ ꯍꯥꯏ ꯑꯗꯣ ꯃꯥꯅꯦ ꯑꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏꯌꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯠꯇꯦ ꯑꯗꯨꯃꯛꯇꯤ ꯀꯣ ꯑꯗꯨꯒꯅꯦ ꯀꯩꯒꯨꯝꯕ ꯍꯩꯔꯝ ꯇꯥꯔꯒꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯔꯒ ꯆꯣꯡꯉꯝ ꯇꯥꯔꯒꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯃꯅꯨꯡꯗ ꯈꯨꯠꯁꯝꯅꯔꯒ ꯄꯥꯏꯅꯔꯒ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯗꯥꯏꯗꯅꯣ ꯅꯝꯕꯔ ꯄꯤꯔꯝꯃꯣ ꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯤ ꯑꯃ ꯈꯪꯅꯔꯒ ꯑꯗꯨꯝ ꯂꯣꯏꯅꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯈꯔ ꯄꯥꯝꯕ ꯋꯥꯠꯄ ꯍꯥꯏꯗꯣ ꯑꯣꯏꯌꯦꯕ ꯃꯔꯝꯗꯤ ꯑꯁꯨꯝ ꯇꯤꯟꯅꯔꯒ ꯈꯪꯅꯔꯒ ꯃꯒꯨꯟ ꯏꯒꯨꯟ ꯈꯪꯅꯔꯀꯥꯟꯗ ꯂꯣꯏꯅꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯈꯤꯕꯗꯨꯅ ꯑꯃ ꯀꯩꯅꯣ ꯑꯃꯅꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯈꯪꯗꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯊꯥꯕꯜ ꯆꯣꯡꯕ ꯌꯦꯡꯕ ꯃꯌꯥꯝ ꯆꯠꯂꯤꯀꯣ ꯆꯠꯄ ꯀꯥꯟꯗꯨꯗ ꯁꯤꯗꯤ ꯌꯦꯡꯕ ꯌꯥꯏ ꯐꯖꯩꯅꯤ ꯀꯥꯏꯅ ꯈꯟꯕ ꯐꯥꯎꯕꯗꯤ ꯀꯩꯗꯧꯕꯩ ꯐꯥꯎꯔꯣꯏꯗꯅ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯝ ꯐꯥꯎꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯦꯛ ꯍꯥꯏꯗꯣꯏꯔꯥ ꯃꯁꯤꯒꯤ ꯌꯨꯖꯦꯁꯁꯤꯗꯪꯒ ꯍꯥꯏꯁꯦ ꯄꯣꯏꯇꯣꯏꯅ ꯍꯥꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯍꯪꯉꯤꯕꯁꯦ ꯀꯣꯏꯁꯟꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥ ꯉꯝꯗ꯭ꯔꯦꯕꯀꯣ ꯋꯥꯔꯧ ꯌꯥꯗꯦ ꯐꯖꯅ ꯀꯔꯤꯅꯣꯗꯣ ꯑꯝꯇꯪ ꯏꯕꯤꯔꯣ ꯉꯁꯥꯏꯒꯤ ꯀꯃꯦꯟꯁꯤꯡꯗꯨꯒ ꯃꯔꯤ ꯂꯩꯅꯈ꯭ꯔꯤꯔꯥ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯐꯖꯅ ꯀꯃꯦꯟ ꯀꯣꯏꯁꯟꯗꯣ ꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯑꯁ ꯉꯛꯁꯦ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯂꯥꯎꯕꯗꯣ ꯕ꯭ꯔꯣ ꯑꯩꯁꯨ ꯋꯥꯔꯤ ꯍꯧꯗꯣꯛꯄ ꯋꯥ ꯍꯥꯏꯕ ꯍꯩꯇꯦ ꯏꯌꯥꯝꯕꯗ ꯐꯥꯎꯔꯤꯗꯣ ꯈꯪꯉꯦ ꯑꯩꯒ ꯃꯥꯟꯅꯩ ꯍꯥꯏ ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯒ ꯃꯥꯟꯅꯕ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯅꯪ ꯃꯁꯛ ꯈꯪꯕꯤꯔꯝꯕ ꯌꯥꯝ ꯐꯔꯦ ꯑꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯕ ꯅꯠꯇꯦꯀꯣ ꯑꯩꯉꯣꯟꯗꯗꯤ ꯏꯁꯥꯗ ꯊꯣꯛꯄꯅꯤꯅ ꯈꯪꯉꯦꯕ ꯑꯣ ꯑꯩꯆ ꯇꯤ ꯑꯦꯝ ꯑꯦꯜꯒꯤ ꯑꯗꯨꯅꯦꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯆ ꯇꯤ ꯑꯦꯝ ꯑꯦꯜꯒꯤ ꯁꯤꯖꯤꯟꯅꯕꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯏꯟꯇꯔꯅꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯇꯥꯔꯦꯅꯦꯀꯣ
ꯀꯃꯥꯏ ꯍꯥꯏꯅꯤ ꯀꯩꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯨꯝꯕ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃꯒꯨꯝꯕꯒꯤ ꯃꯥꯒꯤ ꯂꯦꯑꯥꯎꯠꯇꯣ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯗꯣ ꯉꯁꯥꯏꯒꯤ ꯁꯤꯗꯩ ꯁ꯭ꯋꯥꯏꯗ ꯁꯤ ꯊꯣꯛꯍꯟꯒꯦ ꯁ꯭ꯋꯥꯏꯗ ꯁꯤ ꯊꯣꯛꯍꯟꯒꯦ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯐꯤꯛꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯎꯍꯟꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯗ ꯁ꯭ꯋꯥꯏ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯤꯗꯣ HTMLꯗ ꯇꯧꯔꯒꯅꯦꯕ ꯂꯤꯡ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯄꯔ ꯂꯤꯡꯀ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯋꯥꯔꯗ ꯑꯃ ꯊꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯀ꯭ꯂꯤꯛ ꯇꯧꯀꯥꯟꯗ ꯑꯇꯣꯞꯄ ꯄꯦꯖ ꯑꯃ ꯍꯪꯉꯛꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯂꯤꯡ ꯇꯧꯍꯟꯕꯗꯣ ꯂꯣꯛ ꯊꯨꯡꯕ ꯍꯧꯒꯦ ꯇꯧꯔꯛꯄꯒꯤꯅꯦ ꯅꯥꯇꯣꯟꯁꯦ ꯅꯨꯡꯉꯥꯏꯇꯕ ꯈꯅꯥꯎꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯈꯔ ꯍꯧꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯉꯔꯥꯡꯁꯦ ꯁꯤꯗ ꯁꯥꯕꯁꯦ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯁꯥꯔꯦꯕ ꯌꯥꯝꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯐꯖꯅ ꯁꯥꯔꯦ ꯑꯗꯨꯗ ꯑꯩꯁꯨ ꯈꯔ ꯁꯣꯏꯈ꯭ꯔꯦ ꯁꯥꯕ ꯍꯦꯟꯒꯠꯂꯛꯑꯦꯅ ꯋꯦꯗꯔ ꯁꯠ ꯂꯥꯎꯅ ꯆꯦꯟꯖ ꯇꯧꯔꯛꯄꯅꯤ ꯃꯁꯤ ꯂꯣꯛ ꯊꯨꯡꯉꯛꯄ ꯌꯥꯏꯌꯦꯅ ꯑꯩ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯦꯕ ꯑꯩꯅ ꯉꯔꯥꯡꯁꯦ ꯁꯥꯏꯌꯦꯗꯅ ꯐꯦꯟꯁꯤꯁꯨ ꯊꯥꯔꯦ ꯑꯗꯨꯒ ꯑꯍꯤꯡꯕꯗꯁꯨ ꯇꯨꯝꯃ ꯂꯩꯔꯝꯃꯦ ꯅꯣꯡꯉꯥꯜꯂꯛꯄ ꯐꯥꯎꯗꯤ ꯏꯁꯥꯁꯤꯗ ꯐꯤ ꯑꯃ ꯀꯨꯞꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯐꯩꯖꯨꯞ ꯁꯨꯞꯇꯕꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯇꯨꯝꯃ ꯂꯩꯔꯝꯃꯦ ꯑꯗꯨꯗꯨꯅ ꯉꯁꯤꯁꯦ ꯅꯥꯇꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦꯕ ꯑꯩ ꯂꯣꯛ ꯊꯨꯡꯗꯣꯔꯦ ꯑꯌꯥꯝꯕ ꯏꯁꯤꯡ ꯊꯛꯇ꯭ꯔꯕꯣ ꯀꯣꯛꯁꯤꯕꯨ ꯐꯅꯕ ꯑꯩ ꯃꯃꯥꯡ ꯂꯥꯏꯐꯇ ꯊꯛꯄꯗꯣ ꯊꯛꯑꯦ ꯍꯧꯖꯤꯛꯁꯨ ꯊꯛꯏꯅꯦ ꯑꯩ ꯕꯣꯇꯜꯗꯣ ꯁꯤ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩ ꯁꯤꯁꯦ ꯉꯁꯥꯏ ꯊꯛꯄꯅꯦ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯑꯦ ꯀꯥꯎꯔꯨꯔꯦ ꯅꯤꯡꯁꯤꯡꯍꯟꯕꯤꯔꯛꯄ ꯐꯔꯦ ꯔꯇꯟ ꯑꯃꯨꯛꯐꯥꯎ ꯊꯛꯆꯤꯟꯒꯦ ꯉꯁꯥꯏꯁꯨ ꯊꯛꯏꯅꯦ ꯏꯁꯤꯡ ꯊꯛꯄꯁꯦ ꯃꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯅ ꯀ꯭ꯂꯥꯏꯃꯦꯠꯁꯦ ꯋꯦꯗꯔꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯥꯗꯒꯤ ꯑꯩꯈꯣꯏꯗ ꯍꯨꯃꯥꯡ ꯑꯣꯏꯅ ꯍꯦꯛꯇ ꯑꯣꯔꯣ ꯑꯣꯔꯣ ꯆꯦꯟꯊꯔꯒ ꯏꯁꯤꯡ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄꯗꯣ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯏꯁꯥꯗ ꯍꯧꯖꯤꯛ ꯁꯣꯔ ꯍꯣꯟꯕꯗꯅꯤ ꯈꯪꯗꯦ ꯇꯨꯍꯥꯎꯒꯤ ꯇꯨꯈꯣꯡꯗꯩꯅꯤ ꯈꯪꯗꯦ ꯏꯁꯤꯡ ꯃꯅꯤꯜꯁꯤꯗꯤ ꯑꯗꯨꯝ ꯃꯅꯤꯜ ꯑꯣꯏꯅ ꯚꯦꯄꯔ ꯑꯣꯏꯅ ꯄꯥꯏꯊꯣꯛꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯨꯗꯗꯤ ꯑꯩ ꯋꯥꯈꯟꯗ ꯄꯥꯏꯊꯣꯛꯄꯒꯤ ꯆꯥꯡꯁꯦ ꯇꯦꯝꯄꯔꯦꯆꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜꯗ ꯊꯣꯛ ꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯋꯥ ꯉꯥꯡꯗ ꯍꯥꯏꯅ ꯀꯥꯝꯕꯗ ꯏꯁꯤꯡ ꯃꯅꯤꯜ ꯌꯥꯎꯕꯗꯣ ꯑꯩꯈꯣꯏꯅ ꯒ꯭ꯂꯥꯁꯀꯨꯝꯕ ꯑꯃ ꯀꯥꯝꯕꯗ ꯃꯅꯤꯜ ꯀꯥꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯏꯁꯤꯡꯗꯤ ꯆꯠꯅꯦꯕꯀꯣ ꯃꯅꯤꯜ ꯑꯣꯏꯔꯒ ꯑꯗꯨꯕꯨ ꯑꯁꯥꯕ ꯂꯝꯁꯤꯡꯗꯅ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡ ꯃꯅꯤꯜ ꯑꯣꯏꯅ ꯆꯠꯄꯒꯤ ꯆꯥꯡꯁꯦ ꯍꯦꯟꯕ ꯏꯁꯤꯡ ꯆꯠꯄꯒꯤ ꯆꯥꯡꯁꯦ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯏꯁꯥꯗꯒꯤ ꯑꯗꯨꯅ ꯍꯛꯆꯥꯡꯗ ꯕꯣꯗꯤꯗ ꯏꯁꯤꯡꯒꯤ ꯆꯥꯡꯗꯣ ꯋꯥꯠꯂꯛꯑꯒꯗꯤ ꯑꯗꯨ ꯐꯥꯎꯔꯤꯅꯦꯕ ꯑꯗꯨꯅ ꯑꯁꯥꯕ ꯂꯝꯗ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯩꯈꯣꯏ ꯀꯩꯗꯧꯋꯤ ꯍꯥꯏ ꯀꯥꯟꯗ ꯏꯁꯤꯡꯗꯣ ꯑꯩꯅ ꯈꯪꯗ꯭ꯔꯁꯨ ꯍꯨꯃꯥꯡ ꯁꯧꯗ꯭ꯔꯒꯁꯨ ꯍꯨꯃꯥꯡ ꯑꯣꯏꯅ ꯅꯠꯇ꯭ꯔꯁꯨ ꯏꯁꯥꯗꯒꯤ ꯏꯁꯤꯡ ꯃꯅꯤꯜꯗꯣ ꯊꯣꯛꯄꯒꯤ ꯆꯥꯡꯗꯣ ꯌꯥꯝ ꯋꯥꯡꯕꯅꯤꯅ ꯏꯁꯤꯡꯗꯣ ꯗꯔꯀꯥꯔ ꯇꯥꯕꯗꯣ ꯑꯩꯈꯣꯏꯅ ꯊꯛꯇ꯭ꯔꯒꯗꯤ ꯀꯣꯛ ꯆꯤꯛꯄ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯏꯁꯤꯡꯁꯤꯗꯤ ꯌꯥꯝ ꯊꯛꯀꯗꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯁꯥꯕ ꯂꯝꯗ ꯂꯩꯔꯒꯗꯤ ꯃꯔꯨ ꯑꯣꯏꯅ ꯑꯗꯨꯅ ꯑꯃꯨꯛꯀ ꯑꯃꯨꯛ ꯊꯛꯁꯟꯒꯦ ꯑꯗꯨꯒꯅꯦ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯣꯛ ꯆꯤꯛꯄꯒꯤ ꯏꯁꯤꯡ ꯊꯛꯄꯗꯣ ꯄꯨꯡ ꯑꯃꯅꯤ ꯂꯩꯔꯒ ꯐꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯋꯥꯈꯜꯅꯔ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯤꯔꯥ ꯐꯗꯤ ꯈꯔ ꯐꯩ ꯍꯥꯏꯇꯥꯔꯦ ꯄꯨꯡ ꯑꯃ ꯑꯅꯤ ꯂꯥꯏꯚ ꯂꯣꯏꯔꯀꯥꯟꯗꯅꯦ ꯌꯥꯝ ꯀꯟꯅ ꯆꯤꯛꯑꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯤꯛꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯃꯁꯤ ꯏꯁꯤꯡ ꯊꯛꯄꯁꯦ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯕꯒꯤ ꯆꯥꯡꯗꯣ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯏꯁꯤꯡꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯇꯣ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯁꯦ 70% ꯋꯥꯇꯔ ꯉꯥꯛꯇꯅꯤꯗꯅꯀꯣ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯋꯥꯠꯂꯒꯗꯤ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯑꯗꯨ ꯍꯥꯟꯅꯗꯤ ꯊꯤꯖꯤꯜꯂꯒ ꯄꯥꯔꯨꯕꯗꯣ ꯅꯠꯇꯕꯅꯤꯅ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯏꯟꯁ ꯇꯝꯃꯛꯄꯅꯤꯅ ꯀ꯭ꯂꯥꯁ 9 10 11 12 ꯐꯥꯎꯗꯤ ꯁꯥꯏꯟꯁ ꯇꯝꯃꯛꯄꯅꯤꯅ ꯕꯥꯏꯑꯣꯂꯣꯖꯤ ꯇꯝꯃꯛꯄꯅꯤꯅ ꯑꯗꯨꯐꯥꯎꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯕ꯭ꯔꯣ ꯑꯩꯒꯤ ꯂꯦꯞꯇꯣꯞꯁꯦ ꯗꯦꯜꯅꯦ ꯑꯗꯣ ꯑꯣꯄꯦꯔꯥ ꯕ꯭ꯔꯥꯎꯖꯔꯗꯨ ꯀꯛꯀꯦ ꯌꯥꯗꯦ ꯋꯤꯟꯗꯣꯖ 11 ꯋꯤꯟꯗꯣꯖ 10 ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ ꯑꯞꯗꯦꯠꯇꯤ ꯂꯩꯔꯤ ꯍꯥꯏ ꯑꯣꯄꯦꯔꯥ ꯕ꯭ꯔꯥꯎꯖꯔꯗꯨ ꯀꯛꯄ ꯌꯥꯗꯦ ꯍꯥꯏꯗꯣ ꯌꯥꯐꯝꯗꯤ ꯊꯣꯛꯏ ꯑꯟꯏꯟꯁꯇꯣꯜ ꯇꯧꯕ ꯌꯥꯗ꯭ꯔꯤꯗꯣ ꯌꯥꯒꯅꯤ ꯌꯥꯔꯣꯏꯗꯕꯩ ꯃꯔꯝ ꯑꯝꯇ ꯂꯩꯇꯦ 11ꯒꯨꯝꯕ ꯑꯅꯧꯕ ꯂꯥꯛꯑꯒꯗꯤ ꯑꯞꯗꯦꯠ ꯇꯧꯊꯣꯛꯑꯒ ꯌꯦꯡꯕꯤꯌꯨ ꯋꯤꯟꯗꯣꯖꯀꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯁꯣꯐꯀꯤ ꯑꯦꯠꯁꯇꯣ ꯑꯗꯨꯗꯣ ꯌꯥꯝꯗꯤ ꯆꯥꯟꯅꯕꯅꯤ ꯃꯣꯏꯒꯤꯅ ꯃꯁꯥꯅ ꯄꯨꯊꯣꯛꯆꯕ ꯁꯣꯐꯋꯦꯌꯔꯁꯨ ꯑꯣꯏꯕꯒꯤ
ꯀ꯭ꯔꯣꯝꯒꯨꯝꯕꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯣꯖꯤꯂꯥ ꯐꯥꯏꯔꯐꯣꯛꯁ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯁꯤꯖꯤꯟꯅꯩ ꯑꯗꯨꯕꯨ ꯑꯣꯄꯦꯔꯥ ꯃꯤꯅꯤꯒꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯕ꯭ꯔꯥꯎꯖꯔꯕꯨꯗꯤ ꯃꯌꯥꯝ ꯂꯩ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯦ ꯑꯩ ꯋꯥꯈꯜꯗ ꯃꯌꯥꯝꯅ ꯀꯃꯟꯂꯤ ꯁꯤꯖꯤꯟꯅꯕꯁꯦ ꯑꯦꯠꯁꯇꯨꯒ ꯀ꯭ꯔꯣꯝꯁꯤꯒ ꯑꯅꯤꯁꯤꯅ ꯑꯣꯏꯅ ꯈꯜꯂꯤ ꯑꯩꯁꯨ ꯑꯅꯤꯗꯨꯇꯪ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨꯗꯩ ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯦꯕ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃ ꯅꯧꯅ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯦ ꯌꯥꯝ ꯀꯟꯅ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯐꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯇꯆ ꯏꯁꯀ꯭ꯔꯤꯟꯒ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯅꯧꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯌꯥꯝ ꯃꯃꯤꯡ ꯆꯠꯂꯝꯕ ꯕ꯭ꯔꯥꯎꯖꯔꯅꯤ ꯑꯣꯄꯦꯔꯥ ꯃꯤꯅꯤꯁꯤ ꯑꯁ ꯑꯣꯄꯦꯔꯥ ꯃꯤꯅꯤꯒ ꯃꯥꯒꯤ ꯃꯒꯨꯟꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯃꯇꯝꯗꯨꯗ 5G 4G ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯁꯦ ꯁ꯭ꯄꯤꯠꯁꯦ ꯑꯣꯄꯦꯔꯥꯗ ꯑꯣꯏꯔꯒꯗꯤ ꯈꯔ ꯊꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯄꯦꯔꯥꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯌꯥꯝ ꯂꯣꯏ ꯁꯤꯖꯤꯟꯅꯔꯝꯃꯤꯗꯅ ꯑꯩꯁꯨ ꯁꯤꯖꯤꯟꯅꯍꯧꯋꯦ ꯅꯨꯡꯉꯥꯏꯕ ꯕ꯭ꯔꯥꯎꯖꯔꯗꯤ ꯑꯣꯏꯕꯅꯤ ꯑꯣꯄꯦꯔꯥꯁꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕ ꯆꯥꯡ ꯋꯥꯠꯂꯦ ꯀꯃꯦꯟ ꯈꯔ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯇꯝꯅ ꯌꯥꯝ ꯁꯥꯡꯅꯁꯨ ꯂꯧꯔꯔꯣꯏꯒꯦ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯑꯕꯅꯦ ꯑꯗꯨꯅꯅꯦ ꯆꯤꯡ ꯀꯥꯕꯗ 2008ꯇ ꯑꯣꯏꯈꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯑꯣꯖꯥ ꯑꯃ ꯊꯦꯡꯅꯩ ꯈꯪꯍꯧꯗꯅ ꯀꯧꯔꯛꯑꯦ ꯑꯩꯅꯁꯨ ꯎꯕꯗ ꯊꯨꯛ ꯂꯥꯎꯏ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯨꯡ ꯃꯁꯛ ꯈꯪꯕꯤꯔꯒ ꯀꯧꯔꯛꯄꯗꯨꯗ ꯑꯣꯖꯥꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯍꯥꯏ ꯁꯣꯍꯦꯜ ꯃꯁꯤꯗꯤ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯑꯣꯖꯥꯁꯤꯡꯅꯅꯦ ꯁꯥꯇ꯭ꯔꯁꯤꯡ ꯅꯨꯡꯁꯤꯕꯁꯦ ꯍꯥꯟꯅ ꯈꯪꯉꯝꯗꯦ ꯑꯣꯖꯥ ꯑꯣꯏꯔꯀꯥꯟꯗ ꯈꯪꯉꯤ ꯑꯗꯣ ꯃꯇꯝ ꯌꯥꯝ ꯇꯦꯟꯕꯁꯨ ꯅꯠꯇꯦ ꯌꯥꯝ ꯁꯥꯡꯕꯁꯨ ꯅꯠꯇꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ ꯆꯍꯤ 10 ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯅꯦ ꯑꯗꯨꯝ ꯈꯪꯕꯅꯦ ꯑꯗꯣ ꯑꯣꯖꯥꯁꯤꯡꯅꯅꯦ ꯌꯥꯝ ꯄꯦꯟꯖꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯥꯇ꯭ꯔꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯛꯄ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯁꯥꯇ꯭ꯔꯗꯨꯅ ꯑꯣꯐꯤꯁꯥꯔꯒ ꯑꯣꯏꯔꯀꯥꯟꯗ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯣ ꯑꯗꯨ ꯅꯠꯇꯦꯀꯣ ꯃꯥꯅ ꯇꯥꯛꯄꯤꯈꯤꯕꯗꯣ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯈꯤꯕꯗꯣ ꯑꯗꯨꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯀꯥꯟꯗ ꯁꯥꯇ꯭ꯔꯗꯨꯅꯁꯨꯅꯦ ꯂꯝꯕꯤꯗꯒ ꯊꯦꯡꯅꯕꯗ ꯑꯣꯖꯥ ꯍꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅꯇꯪ ꯀꯧꯔꯝꯕꯁꯦ ꯌꯥꯝ ꯄꯦꯟꯖꯕꯅꯤꯀꯣ ꯑꯁ ꯑꯩꯅ ꯇꯥꯛꯆꯈꯤꯕ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯈꯤꯕ ꯁꯥꯇ꯭ꯔꯗꯨꯅꯤꯅꯦ ꯃꯣꯏꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯤꯅꯦ ꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯩꯅꯣꯅꯦ ꯑꯗꯨꯃꯗꯤ ꯃꯁꯤꯒꯤꯗꯤ ꯈꯪꯉꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯣꯏꯗꯕ ꯃꯤꯅ ꯑꯗꯨ ꯕ꯭ꯔꯣ ꯂꯦꯞꯇꯣꯞꯀꯤ ꯏꯁꯩ ꯗꯥꯎꯟꯂꯣꯗ ꯇꯧꯅꯕ ꯑꯦꯞ ꯑꯃꯇꯪ ꯇꯥꯛꯄꯤꯔꯛꯑꯣ ꯏꯁꯩ ꯗꯥꯎꯟꯂꯣꯗ ꯇꯧꯅꯕꯁꯦ ꯄꯥꯏꯔꯦꯠ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯟꯅ ꯂꯩꯇ꯭ꯔꯦꯅꯦ ꯀꯗꯥꯏꯗꯩꯅꯣ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣꯗꯩꯔ ꯌꯨꯇ꯭ꯌꯨꯕꯇꯩ ꯇꯧꯗꯣꯏꯔꯥ ꯀꯩꯗ ꯇꯧꯗꯣꯏꯅꯣ ꯀꯔꯤ ꯍꯥꯏꯈꯔꯦ ꯚꯤꯠ ꯃꯦꯠꯇꯣ ꯊꯤꯡꯈ꯭ꯔ ꯃꯥꯜꯂꯦ ꯃꯗꯣ ꯐꯪꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯀꯩꯅꯣꯗꯒ ꯄ꯭ꯂꯦ ꯏꯁꯇꯣꯔ ꯀꯩꯅꯣꯗꯒ ꯑꯦꯞ ꯏꯁꯇꯣꯔꯗꯒ ꯑꯗꯨ ꯌꯦꯡꯉꯣꯕꯀꯣ ꯑꯦ ꯄꯤ ꯀꯦ ꯐꯥꯏꯜ ꯑꯣꯏꯅꯒ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯕꯤꯠ ꯃꯦꯠꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯀꯔꯤ ꯂꯩꯕꯅꯣ ꯀ꯭ꯔꯤꯀꯦꯠ ꯃꯦꯠꯁꯀꯨꯝꯕꯒ ꯁꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯉꯁꯤꯁꯦ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯩ ꯂꯩꯕꯖꯥꯠꯅꯣ ꯑꯁ ꯕꯣꯝꯕꯨꯂꯥ ꯌꯥꯝ ꯊꯥꯔꯦ ꯄꯣꯛꯄꯥꯛ ꯕꯣꯝꯕꯨꯂꯥ ꯉꯁꯥꯏ ꯊꯥꯏ ꯃꯌꯥꯝ ꯇꯥꯔꯝꯗꯕ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯊꯥꯔꯤ ꯑꯁ ꯍꯦꯛꯇ ꯄꯥꯏꯈꯠꯂꯒ ꯋꯥꯡꯅ ꯄꯥꯏꯈꯠꯂꯒ ꯆꯥꯏꯈꯥꯏꯔꯒ ꯇꯥꯔꯛꯄ ꯐꯖ ꯐꯖꯕ ꯕꯣꯝꯕꯨꯂꯥꯗꯨꯅꯤ ꯊꯥꯔꯤꯁꯤꯕꯨꯗꯤ ꯃꯃꯜꯁꯨ ꯌꯥꯝ ꯇꯥꯡꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯈꯔ ꯀꯨꯏꯅ ꯁꯨꯝ ꯂꯩꯁꯜꯂꯛꯄꯒꯤ ꯊꯣꯏꯅꯕꯨ ꯈꯟꯗ꯭ꯔꯦꯕꯀꯣ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯇꯥꯡꯉ ꯇꯥꯔꯁꯨ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯋꯥꯈꯜꯁꯦ ꯂꯥꯏꯊꯣꯛꯑ ꯂꯩ ꯉꯝꯃꯦꯕꯀꯣ ꯂꯥꯛꯄ ꯅꯧꯔꯤꯉꯩꯗꯅꯦ ꯉꯁꯥꯏꯒꯤ ꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯕꯣꯝ ꯊꯥꯕ ꯃꯈꯣꯟ ꯂꯥꯟꯒꯤ ꯃꯈꯣꯟꯗꯣ ꯇꯥꯔꯒ ꯂꯥꯛꯄꯒꯤꯅꯦ ꯅꯨꯡꯉꯥꯏ ꯀꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯅꯖꯥꯠꯅꯣ ꯂꯥꯟ ꯇꯧꯔꯛꯑꯖꯥꯠꯂꯥ ꯍꯥꯏꯅ ꯍꯟꯗꯛꯀꯤ ꯀꯨꯀꯤꯒꯤ ꯃꯩꯇꯩꯒꯤ ꯂꯥꯟꯗꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯀꯩꯗꯧꯔꯛꯑꯖꯥꯠꯅꯣ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯑꯦꯂꯔꯠꯇ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯂꯩꯈꯤꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯗꯨꯅꯅꯦ ꯁ꯭ꯋꯥꯏꯗ ꯕꯣꯝꯕꯨꯂꯥ ꯊꯥꯕ ꯅꯧꯔꯤꯕ ꯃꯇꯝꯗ ꯋꯥꯈꯜꯁꯤꯗ ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯅꯤꯄꯨꯔ ꯅꯠꯇꯦꯅꯦꯀꯣ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯦꯛ ꯐꯥꯎꯈꯤꯕ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯇꯧ ꯐꯥꯎꯗ꯭ꯔꯦ ꯑꯗꯨꯅꯦ ꯕꯤꯠꯃꯦꯠ ꯑꯣꯜ ꯚꯔꯖꯟꯗꯨ ꯑꯣꯏꯅ ꯇꯧꯋꯣ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕꯅꯦ ꯒꯨꯒꯜꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯣ ꯍꯥꯏ ꯍꯥꯟꯅ ꯌꯨꯇꯨꯕꯇꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯃꯗꯒꯤꯕꯨ ꯑꯣꯏꯔꯁꯨ ꯀꯣ ꯕꯤꯠ ꯃꯦꯠꯇꯨ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯁꯨ ꯕꯤꯠ ꯃꯦꯠꯇꯨ ꯁꯤꯟꯅꯩ ꯐꯣꯟꯗ
ꯍꯧꯖꯤꯛꯇꯤ ꯄꯥꯛꯄꯨ ꯁꯤꯟꯅꯈꯤꯗ꯭ꯔꯦ ꯑꯗꯨ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯇꯣꯞꯄ ꯐꯣꯟꯗ ꯗꯥꯎꯟꯂꯣꯗ ꯇꯧꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯌꯦꯡꯉꯨꯗ꯭ꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯨꯇꯨꯕꯇ ꯀꯩꯗ ꯇꯧꯔꯤꯁꯦ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯀꯩꯀꯩ ꯊꯥꯒꯠꯄꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯊꯝꯃꯒ ꯀꯩꯗꯧꯔꯨꯅꯤ ꯏꯁꯩꯒꯨꯝꯕꯗꯣ ꯇꯥꯕꯒꯤꯗꯨꯗꯤ ꯑꯗꯨꯝ MP3 ꯀꯩꯀꯩ ꯑꯗꯨꯝ ꯊꯥꯔꯁꯨ ꯌꯥꯏ ꯌꯨꯇꯨꯕꯇ ꯀꯩꯗ ꯑꯗꯨꯝ ꯊꯥꯔꯁꯨ ꯌꯥꯏ ꯑꯗꯨꯒꯤ ꯌꯥꯝ ꯀꯟꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯁꯤ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅꯁꯨꯅꯦ ꯗꯥꯏꯟ ꯐꯥꯏꯕꯣꯛꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏ ꯗꯥꯏꯟ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯝꯕ꯭ꯔꯣ ꯕꯤꯠꯃꯦꯠꯇꯨ ꯑꯦꯞ ꯑꯣꯏꯅ ꯇꯧꯕꯅꯦ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯗꯦ ꯑꯩꯒꯤꯁꯤꯗ ꯍꯥꯏ ꯑꯗꯨꯝ ꯂꯦꯞꯇꯣꯞꯀꯤ ꯑꯣꯏꯅꯅꯦ ꯐꯣꯔ ꯕꯤꯠꯃꯦꯠ ꯐꯣꯔ ꯋꯤꯟꯗꯣꯁ ꯍꯥꯏꯒꯦꯔꯥ ꯀꯔꯤ ꯍꯥꯏꯈꯤꯒꯦ APK ꯐꯥꯏꯜ ꯍꯥꯏꯅ ꯁꯔꯁ ꯇꯧꯔꯣ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯣꯏꯅ ꯐꯪꯒꯅꯤ ꯑꯗꯨ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨ ꯃꯣꯏꯗꯤ ꯊꯥꯔꯠ ꯄꯥꯔꯇꯤꯅꯤꯅ ꯉꯁꯥꯏꯒꯤ ꯑꯦꯞ ꯏꯁꯇꯣꯔꯗ ꯐꯪꯗꯕꯅꯤꯅ ꯈꯤꯇꯪꯗꯤ ꯁꯨꯝꯕ ꯄꯣꯠ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯏꯟꯁꯇꯣꯜ ꯇꯧꯕꯁꯦ ꯑꯩꯗꯤ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗꯦꯕꯀꯣ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯍꯥꯔꯝꯐꯨꯜ ꯐꯥꯏꯜ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯚꯥꯏꯔꯁꯀꯨꯝꯕ ꯌꯥꯎꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯅꯦ ꯃꯤꯅꯤꯠ 3ꯇ ꯉꯥꯏꯔꯦ ꯄꯨꯡ ꯑꯃ ꯐꯥꯒꯗꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ 47 ꯆꯠꯂꯦꯗꯅꯀꯣ 55 ꯉꯁꯥꯏꯐꯥꯎ ꯄꯨꯡ 12 ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯒꯗꯕ ꯂꯩꯔꯁꯨ ꯃꯤꯅꯤꯠ 5 ꯇꯔꯦꯠ 10 ꯆꯥꯡꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯍꯪꯖꯤꯟꯕꯤꯔꯛꯑꯣ ꯂꯩꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯁꯦ ꯉꯁꯤ ꯌꯥꯝ ꯁꯥꯡꯉꯁꯨ ꯊꯥꯗꯕꯗꯤ ꯅꯠꯇꯦ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯊꯥꯔꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯉꯁꯤꯒꯤꯁꯨ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯇꯥꯟꯖꯥꯗꯣ ꯌꯧꯁꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕ ꯈꯣꯠꯄ ꯇꯧꯁꯟꯕꯤꯔꯣ ꯑꯕꯦꯝꯁꯨ ꯂꯥꯛꯑꯦ ꯑꯕꯦꯝ ꯍꯥꯏꯅ ꯇꯧꯔꯦ ꯍꯥꯏ ꯑꯕꯦꯝ ꯀꯃꯦꯟ ꯑꯣꯏꯅ ꯇꯧꯁꯟꯕꯤꯔꯣ ꯗꯥꯏꯅꯥ ꯐꯥꯏꯕ꯭ꯂꯣꯛꯁꯨ ꯗꯥꯏꯟ ꯐꯥꯏꯕ꯭ꯂꯣꯛ ꯍꯥꯏꯕ ꯀꯩꯅꯣ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯨꯁꯨ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯔꯤ ꯀꯔꯤ ꯍꯪꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯔꯕꯗ ꯍꯪꯉꯁꯨ ꯂꯩꯗꯅꯀꯣ ꯁꯨꯝ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯏ ꯂꯥꯏꯐꯁꯤꯗ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗꯩꯁꯤꯗ ꯑꯗꯨꯝꯕ ꯍꯦꯛꯇ ꯇꯦꯛꯅꯤꯀꯦꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯇꯣꯄꯤꯛꯇ ꯀꯣꯏꯁꯟ ꯍꯪꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯝꯕ ꯀꯩꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯕꯣꯝꯕ꯭ꯂꯥꯁꯦ ꯑꯃꯅꯤ ꯊꯥꯔꯒ ꯂꯣꯏꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅꯕ ꯊꯥꯒꯠꯂꯛꯑꯦ ꯄ꯭ꯔꯣꯛ ꯑꯍꯤꯡꯁꯨ ꯄꯣꯊꯥ ꯂꯩꯗꯣꯏꯅꯤ ꯇꯨꯝꯕꯒ ꯌꯥꯔꯣꯏꯗꯣꯏꯅꯤ ꯀꯩꯅꯣꯝ ꯂꯩꯔꯝꯒꯅꯤ ꯉꯁꯤꯁꯦ ꯃꯦꯠꯁꯀꯨꯝꯕ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯂꯩꯕ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯆꯞ ꯆꯥꯕꯗꯤ ꯀ꯭ꯔꯤꯀꯦꯠ ꯃꯦꯠꯆꯀ ꯂꯩꯕꯒꯗꯤ ꯑꯁ ꯃꯥꯏ ꯍꯔꯥꯎꯕꯅ ꯃꯣꯏꯅ ꯑꯃꯨꯛ ꯊꯥꯔꯤꯕ ꯕꯣꯝꯕꯨꯂꯥ ꯃꯌꯥꯝꯁꯤꯗꯤ ꯏꯌꯥꯝꯕ ꯑꯕꯦꯝꯁꯦ ꯑꯩꯅ ꯀꯧꯔꯛꯄꯅꯦ ꯑꯅꯧꯕꯅꯦ ꯍꯥꯏꯌꯦ ꯑꯣ ꯁꯨꯍꯦꯜꯅ ꯀꯧꯁꯤꯜꯂꯛꯄ ꯑꯣꯏꯔꯦ ꯑꯕꯦꯝꯁꯦ ꯑꯕꯦꯝ ꯌꯥꯝ ꯐꯔꯦ ꯉꯁꯤꯇ ꯊꯦꯡꯅꯕ ꯑꯣꯏꯔꯒꯗꯤ ꯍꯣꯏ ꯑꯩꯅꯁꯨ ꯈꯟꯕꯗ ꯉꯁꯤꯇꯪ ꯂꯥꯛꯄ ꯃꯥꯜꯂꯦ ꯃꯤꯡꯁꯦ ꯎꯈꯤꯗ꯭ꯔꯤ ꯀꯃꯦꯟꯗ ꯂꯥꯏꯚ ꯇꯧꯔꯛꯄ ꯂꯥꯏꯚꯇ ꯀꯃꯦꯟ ꯂꯥꯛꯄ ꯉꯁꯤꯅ ꯊꯦꯡꯅꯕ ꯑꯍꯥꯟꯕꯅꯦ ꯑꯗꯣ ꯆꯦꯅꯦꯜꯁꯤ ꯅꯧꯅ ꯊꯦꯡꯅꯕꯅꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯒ ꯊꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯗꯤ ꯂꯥꯏꯚ ꯍꯦꯛ ꯊꯥꯕꯒ ꯆꯪꯉꯣ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯊꯥꯏꯌꯦꯕꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯁꯤ ꯉꯁꯤꯒꯤꯗꯤ ꯄꯨꯡ ꯑꯃ ꯍꯦꯟꯖꯜꯂꯛꯑꯦ ꯂꯣꯏꯁꯟꯕ ꯃꯇꯝꯕꯨ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯝ ꯂꯥꯏꯚ ꯍꯧꯕꯗ ꯌꯥꯎꯔꯛꯑꯒꯗꯤ ꯑꯗꯨꯝ ꯈꯪꯒꯗꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇꯦ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯥꯗꯧ ꯂꯩꯔꯦ ꯑꯗꯨꯒ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨꯀꯣ ꯑꯩꯅ ꯈꯪꯕ ꯍꯤꯔꯝꯗ ꯑꯣꯏꯔꯒꯗꯤ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯗꯣ ꯑꯩꯅ ꯑꯈꯪꯕ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯖꯔꯛꯀꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯕ ꯌꯥꯏ ꯑꯌꯥꯝꯕ ꯐꯤꯂꯝ ꯗꯥꯎꯟꯂꯣꯗ ꯇꯧꯅꯕ ꯋꯦꯕꯁꯥꯏꯠ ꯑꯃꯇ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣꯅꯦ ꯄꯤꯀꯥꯁꯣ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯃꯣꯕꯥꯏꯜꯒꯤꯗꯤ ꯐꯪꯅ ꯄꯤꯀꯥꯁꯣ ꯍꯥꯏꯅ ꯑꯦꯞ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗ ꯂꯣꯏ ꯐꯪꯉꯝꯅꯦ ꯑꯅꯧ ꯑꯅꯧꯕ ꯀꯅꯥꯒꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯐꯤꯂꯝꯒ ꯂꯣꯏ ꯂꯩꯔꯝꯅꯤ ꯑꯗꯨꯗ ꯑꯁꯤ ꯍꯥꯏꯗꯣꯛꯏꯁꯦ ꯑꯩꯁꯤ ꯀꯣꯄꯤꯔꯥꯏꯠ ꯀꯩꯅꯣ ꯀꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯏꯁꯇ꯭ꯔꯥꯏꯛꯀ ꯂꯥꯛꯇꯅꯅꯦ ꯁꯨꯝꯕꯒꯁꯦ ꯃꯌꯥꯝꯗ ꯁꯨꯝꯕ ꯐꯠꯇꯕ ꯂꯥꯟꯅ ꯂꯝꯖꯤꯡꯕꯁꯨ ꯌꯥꯗꯦꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅ ꯑꯗꯨꯅ ꯑꯩ ꯃꯈꯥ ꯇꯥꯅ ꯄꯜꯂꯔꯣꯏꯒꯦ ꯃꯌꯥꯝ ꯑꯇꯣꯞꯄꯗ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨꯅꯦ ꯐꯦꯁꯕꯨꯛꯇꯅ ꯏꯟꯁꯇꯥꯗꯅ ꯀꯩꯅꯣ ꯃꯦꯁꯦꯁ ꯊꯥꯔꯛꯑꯣ ꯑꯗꯨꯗ ꯑꯣꯏꯅ ꯑꯗꯨꯝ ꯑꯩ ꯐꯖꯅ ꯍꯥꯏꯔꯛꯑꯒꯦ ꯕ꯭ꯔꯣ ꯂꯥꯟꯒ ꯀꯟꯁꯤꯜꯂꯛꯄꯒ ꯏꯔꯥꯟꯁꯤ ꯅꯝꯊꯕ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯔꯦꯇꯔ ꯏꯖꯔꯦꯜ ꯁꯤꯟꯅꯕ USA ꯑꯗꯣ ꯕ꯭ꯔꯣ ꯏꯔꯥꯟ ꯖꯤꯠ ꯊꯣꯏꯅꯗꯤ ꯐꯖꯅ ꯊꯧꯅꯥꯗꯤ ꯐꯖꯅ ꯂꯩ ꯕ꯭ꯔꯣ ꯍꯥꯏ
ꯃꯁꯤ ꯀꯩꯅꯣꯅꯤ ꯂꯥꯟꯁꯦ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯁꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯔꯦ ꯏꯔꯥꯟꯒ ꯌꯨ ꯑꯦꯁ ꯑꯦꯒ ꯅꯠꯇ꯭ꯔꯒꯅ ꯏꯔꯥꯟꯒ ꯏꯖꯔꯦꯜꯒ ꯈꯛꯇ ꯅꯠꯇꯦ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯏꯔꯥꯟꯒꯤ ꯁꯞꯄꯣꯔꯠꯇ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯣꯄꯟꯂꯤ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯏꯔꯥꯟꯅ ꯉꯁꯥꯏꯒꯤ ꯌꯥꯝ ꯄ꯭ꯔꯤꯁꯥꯏꯁ ꯑꯣꯏꯅ ꯃꯥꯔꯛ ꯂꯣꯀꯦꯁꯟꯗ 100% ꯑꯦꯀ꯭ꯌꯨꯔꯦꯗ ꯇꯥꯔꯒꯦꯠ ꯑꯦꯀ꯭ꯌꯨꯔꯦꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯉꯝꯃꯤꯁꯦ ꯏꯔꯥꯟꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯅꯠꯇꯦ ꯌꯨ ꯑꯦꯁ ꯔꯁꯤꯌꯥꯅ ꯄꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯁꯤꯌꯥꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯅꯅꯤꯀꯣ ꯍꯣꯏ ꯔꯣꯀꯦꯠꯇꯨꯕꯨꯗꯤ ꯃꯣꯏꯒꯤ ꯑꯣꯏꯔꯒꯁꯨ ꯁꯤ ꯖꯒꯥꯗ ꯁꯤ ꯂꯩꯔꯦ ꯃꯣꯏ ꯁꯤꯗ ꯂꯩꯔꯦ ꯀꯥꯏꯅ ꯌꯥꯝ ꯑꯦꯀ꯭ꯌꯨꯔꯦꯠ ꯑꯣꯏꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯄꯤꯔꯤꯁꯦ ꯔꯁꯤꯌꯥꯅꯅꯤ ꯆꯥꯏꯅꯥꯁꯨ ꯕꯦꯛꯇꯒꯤ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯤ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯏꯖꯔꯦꯜ ꯈꯛꯇ ꯅꯠꯇꯦ ꯏꯖꯔꯦꯜꯗꯤ ꯗꯥꯏꯔꯦꯛ ꯑꯣꯄꯟꯂꯤ ꯌꯨ ꯑꯦꯁ ꯑꯦꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯅꯅꯦ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯌꯥꯝ ꯁꯥꯡꯈ꯭ರೆ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯂꯩꯕꯥꯛ ꯑꯅꯤꯈꯛ ꯀꯥꯞꯅꯕ ꯅꯣꯡꯃꯩ ꯅꯠꯇꯦ ꯑꯗꯨꯒ ꯂꯝ ꯂꯧꯁꯟꯒꯦꯅ ꯑꯩꯅ ꯉꯝꯅꯕ ꯑꯩꯒꯤ ꯔꯦꯠꯇꯨ ꯁꯦꯝꯒꯦꯅ ꯇꯧꯕ ꯂꯥꯟꯁꯨ ꯅꯠꯇꯦ ꯄꯨꯔꯥ ꯃꯤꯗꯜ ꯏꯁ ꯁꯤꯗꯩꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯌꯨ ꯑꯦꯁ ꯁꯤꯒꯤ ꯑꯗꯨꯝꯕ ꯄꯥꯟꯗꯝꯅꯤ ꯌꯥꯝꯅ ꯃꯅꯨꯡ ꯍꯨꯠꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯀꯩꯅꯣꯁꯤꯗꯤ ꯋꯥꯔꯤꯁꯦ ꯁꯥꯡꯉꯅꯤ ꯌꯥꯝ ꯄꯨꯡ ꯀꯌꯥꯗ ꯂꯥꯏꯚ ꯍꯧꯒꯦ ꯂꯥꯏꯚꯁꯦ ꯄꯨꯡ ꯉꯁꯤ ꯍꯧꯕꯗꯣ 9:45 ꯑꯗꯨꯋꯥꯏꯗ ꯍꯧꯕ ꯃꯥꯜꯂꯦ ꯍꯣꯏ 9:30 ꯑꯗꯨꯋꯥꯏꯗ ꯍꯧꯕ ꯃꯥꯜꯂꯦ ꯐ꯭ꯔꯦꯟꯁꯤ ꯀꯩꯅꯣꯝ ꯍꯥꯏꯔꯝꯃꯒ ꯀꯛꯊꯠꯈ꯭ꯔꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯊꯥꯗꯣꯏꯁꯅꯥꯅ ꯅꯍꯥꯟꯃꯨꯛ ꯀꯥꯏꯅꯔꯣꯅ ꯁꯥꯞ ꯇꯧꯔꯝꯕꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯦ ꯍꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨꯗꯤ ꯁꯣꯌꯦꯜ ꯕꯣꯝꯕꯨꯂꯥ ꯊꯥꯕ ꯑꯣꯏꯔꯝꯗꯗꯅ ꯕ꯭ꯔꯣ ꯀꯣꯕ꯭ꯔꯣ ꯍꯥꯏ ꯕꯣꯝꯕꯨꯂꯥꯅꯤ ꯁꯤꯗꯕ ꯏꯕꯨꯡꯉꯣ ꯃꯩꯇꯩꯅꯤꯅ ꯍꯛꯊꯤ ꯁꯤꯗꯕ ꯁꯣꯜꯂꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅꯗꯤ ꯍꯥꯏꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯕꯣꯝꯕꯨꯂꯥꯅꯤ ꯕꯣꯝꯕꯨꯂꯥ ꯅꯠꯂꯝꯗꯅ ꯍꯥꯏꯗꯤ ꯏꯔꯥꯟꯒꯤ ꯂꯥꯟꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯌꯧꯔꯛꯑꯣꯏꯕ ꯏꯟꯗꯤꯌꯥ ꯌꯧꯁꯜꯂꯒꯗꯤ ꯋꯥꯔꯜ ꯋꯥꯔ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯂꯩꯔꯦ ꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯏꯟꯗꯤꯌꯥꯒ ꯁꯤꯗꯩꯁꯤꯗ ꯃꯔꯛꯁꯤꯗ ꯏꯖꯔꯦꯜꯅ ꯅꯠꯇ꯭ꯔꯒ ꯏꯔꯥꯟꯅ ꯑꯦꯇꯦꯛ ꯇꯧꯅꯤꯡꯉꯥꯏ ꯃꯔꯝ ꯃꯆꯥ ꯑꯝꯇ ꯂꯩꯇꯦꯕꯀꯣ ꯏꯟꯗꯤꯌꯥ ꯌꯥꯎꯁꯜꯂꯛꯄ ꯍꯥꯏ ꯏꯟꯗꯤꯌꯥꯗꯒ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯄ ꯍꯥꯏꯁꯤꯗꯤ ꯊꯥꯔꯠ ꯋꯥꯔꯜ ꯋꯥꯔ ꯑꯗꯨꯝ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯂꯧꯔꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯀꯩꯝꯇ ꯅꯥꯟꯊꯣꯛꯑ ꯆꯦꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯔꯔꯣꯏ ꯊꯥꯔꯠ ꯋꯥꯔꯜ ꯋꯥꯔ ꯊꯣꯛꯂꯛꯑꯒꯗꯤ ꯅꯣꯔꯠ ꯏꯁꯁꯤ ꯆꯥꯏꯅꯥꯅꯕꯨ ꯂꯧꯁꯤꯟꯈꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯅ ꯂꯩ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯒꯗ꯭ꯔꯥ ꯐꯕ ꯑꯣꯏꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯐꯥꯎꯒꯤ ꯌꯥꯕ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯤꯗꯤ ꯑꯥꯗ ꯃꯅꯨꯡ ꯍꯨꯠꯅ ꯃꯥꯒꯤ ꯁ꯭ꯀꯣꯞꯁꯦ ꯅꯩꯅꯔꯒꯗꯤ ꯚꯤꯗꯤꯑꯣꯒ ꯁꯦꯝꯕꯗꯤ ꯄꯨꯡ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯤ ꯑꯅꯤꯃꯨꯛꯀꯤ ꯍꯦꯟꯅ ꯇꯣꯄꯤꯛꯁꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯅꯩꯅꯕ ꯌꯥꯅꯤ ꯑꯁꯤꯗꯒꯤ ꯁꯤ ꯍꯧꯔꯛꯄ ꯁꯤꯗꯒꯤ ꯁꯤ ꯍꯧꯔꯛꯄ ꯍꯥꯏꯅ ꯃꯔꯤ ꯁꯝꯅꯕ ꯍꯥꯏꯇꯥꯔꯦ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯇꯤ ꯌꯥꯝ ꯆꯥꯎꯕ ꯁꯕꯖꯦꯛ ꯑꯃꯅꯦ ꯀꯣꯛ ꯉꯥꯎꯕ ꯉꯁꯤ ꯅꯪꯒ ꯑꯩꯒ ꯌꯥꯅꯔꯝꯕꯗꯣ ꯍꯌꯦꯡ ꯃꯥꯒ ꯑꯃꯨꯛ ꯑꯁ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯑꯗꯣ ꯃꯌꯥꯝ 53 ꯆꯠꯂꯦ 55ꯇ ꯂꯣꯏꯁꯜꯂꯒꯦ ꯄꯨꯡ ꯑꯃꯁꯨ ꯍꯦꯜꯂꯦ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 5 ꯐꯥꯔꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯁꯨ ꯍꯪꯕ ꯌꯥꯕ ꯀꯃꯦꯟ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯁꯤꯡ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦꯅ ꯈꯜꯂꯤꯀꯣ ꯊꯥꯗꯣꯏꯁꯅꯥ ꯈꯠꯅꯒꯦ ꯇꯧꯅꯤ ꯆꯪꯉꯛꯇꯦꯅꯦ ꯃꯥ ꯍꯥꯏ ꯍꯣꯏ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ ꯆꯪꯉꯛꯇ꯭ꯔꯦ ꯑꯗꯣ ꯂꯥꯏꯚꯁꯤꯗ ꯀꯃꯦꯟ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯀꯃꯦꯟꯁꯨ ꯃꯁꯤꯡ ꯌꯥꯝꯅ ꯍꯟꯊꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯨ ꯑꯌꯥꯝꯕ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕꯁꯨ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯕ꯭ꯔꯣ ꯏꯟꯗꯤꯌꯥ ꯌꯧꯁꯜꯂꯛꯄ ꯍꯥꯏꯔꯤꯁꯦ ꯄꯥꯀꯤꯁꯇꯥꯟꯁꯤ ꯈꯔ ꯏꯟꯗꯤꯌꯥꯗ ꯀꯥꯏꯍꯧꯕ ꯍꯧꯔꯤꯌꯦ ꯏꯟꯗꯤꯌꯥ ꯌꯧꯔꯛꯄ ꯍꯥꯏꯕꯁꯦ ꯄꯥꯀꯤꯁꯇꯥꯟꯁꯦ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯑꯦꯇꯦꯛ ꯇꯧꯅꯤꯡꯉꯣꯏꯕ ꯃꯣꯏꯗ ꯊꯧꯖꯤꯜꯂꯒꯗꯤ ꯇꯧꯍꯜꯂꯛꯀꯗꯣꯏꯅꯦꯕ ꯏꯟꯗꯤꯌꯥꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯀꯅꯃꯤꯁꯦ ꯄꯨꯔꯥ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯁꯦ ꯗꯦꯠ ꯑꯦꯀꯅꯃꯤ ꯃꯤꯉꯣꯟꯗꯩ ꯄꯨꯔꯒꯅꯤ ꯃꯤꯅ ꯊꯥꯒꯗꯤ ꯍꯤꯡꯉꯤꯁꯦ ꯃꯣꯏꯒꯤ ꯂꯩꯕꯥꯛꯇ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯂꯩꯇꯕꯒꯤ ꯄ꯭ꯂꯥꯁꯇꯤꯛꯇ ꯒ꯭ꯌꯥꯁ ꯍꯥꯟꯕ ꯎꯔꯝꯕꯅꯤꯗ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕ ꯀꯟꯇ꯭ꯔꯤꯅꯦꯕ ꯂꯥꯟ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯗꯦꯕ ꯃꯣꯏ ꯍꯧꯖꯤꯛ ꯑꯗꯨ ꯍꯦꯛ ꯇꯧꯔꯒ ꯃꯣꯏ ꯂꯩꯕꯥꯛꯁꯦ ꯃꯥꯏꯕꯨ ꯄꯥꯛꯑꯁꯨ ꯃꯥꯏꯊꯤꯔꯁꯨ ꯃꯣꯏ ꯃꯅꯤꯡ ꯍꯜꯂꯒꯅꯤ ꯆꯥꯎꯈꯠꯇꯕ ꯂꯩꯕꯥꯛꯀꯤ ꯇꯥꯏꯞꯇ ꯑꯐ꯭ꯔꯤꯀꯥꯒꯤ ꯇꯥꯏꯞꯇ ꯑꯐ꯭ꯔꯤꯀꯥ ꯍꯟꯊꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯐ꯭ꯔꯤꯀꯥꯗ ꯆꯥꯎꯈꯠꯄ ꯋꯥꯠꯄ ꯂꯩꯕꯥꯛ ꯃꯌꯥꯝ ꯂꯩꯅꯤ ꯑꯗꯨꯗꯩ ꯍꯦꯟꯅ ꯃꯣꯏꯁꯦ ꯃꯔꯥꯏ ꯆꯥꯏꯊꯒꯗꯕ ꯂꯩꯕꯥꯛꯅꯦ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯅ ꯂꯥꯟ ꯀꯩꯁꯨ ꯃꯣꯏ ꯑꯦꯐꯣꯔꯠ ꯇꯧꯅꯤꯡꯉꯣꯏꯕ ꯂꯥꯟ ꯇꯧꯕ ꯍꯥꯏꯁꯦ ꯁꯦꯜ ꯇꯤꯡꯉꯤ
ꯔꯣꯀꯦꯠ ꯑꯃ ꯀꯥꯞꯄꯤꯗ ꯂꯨꯄꯥ ꯂꯥꯛ ꯀ꯭ꯔꯣꯔ ꯀꯌꯥꯅꯣ ꯂꯣꯏꯔꯤꯁꯦ ꯑꯗ ꯄꯩꯁꯥꯗꯣ ꯀꯥꯏꯗꯩꯅꯣ ꯂꯥꯛꯇꯣꯏꯁꯦ ꯄ꯭ꯔꯖꯥꯁꯤꯡꯗꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯣꯝꯒꯠꯂꯤꯕ ꯄꯤꯔꯤꯕ ꯇꯦꯛꯁꯇꯣ ꯒꯣꯔꯃꯦꯟꯗ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅꯅꯤ ꯂꯥꯟ ꯅꯣꯡꯃꯩ ꯀꯥꯞꯄꯤꯁꯦ ꯑꯗꯨꯅ ꯃꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤꯁꯨ ꯌꯥꯎꯁꯜꯂꯛꯑꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯝꯁꯨ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯀꯥꯏꯅꯕ ꯌꯥꯕ ꯃꯇꯝꯗꯣ ꯌꯧꯔꯦ ꯍꯦꯟꯕꯨ ꯍꯦꯜꯂꯦ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇ ꯊꯦꯡꯅꯍꯧꯗꯕ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯕ ꯉꯁꯤꯒꯤ ꯂꯥꯏꯐꯇ ꯊꯦꯡꯅꯍꯧꯗꯕ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯕ ꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯂꯥꯏꯐ ꯊꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯪꯒꯅꯤ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯁꯔꯨꯛ ꯌꯥꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯏꯁꯥꯒꯤ ꯇꯉꯥꯏꯐꯗꯕ ꯊꯕꯛ ꯇꯧꯗ ꯌꯥꯗꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯨ ꯂꯥꯛꯄ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯇꯥꯟꯖꯥ ꯆꯥꯅꯕ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝ ꯁꯪꯉꯛꯄ ꯃꯇꯝ ꯂꯩꯔꯒꯗꯤ ꯂꯥꯏꯐꯇ ꯁꯔꯨꯛ ꯌꯥꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯌꯥꯎꯁꯟꯕꯤꯔꯛꯑꯣ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯉꯁꯤ ꯁꯥꯟꯅꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯟꯅꯁꯦ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯈꯪꯅꯤꯡꯕ ꯂꯩꯕ ꯃꯇꯝꯗ ꯑꯈꯪꯕ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯂꯩꯕꯗꯣ ꯍꯪꯕꯤꯔꯛꯑꯣ ꯑꯩꯅ ꯈꯪꯗꯕꯁꯨ ꯃꯌꯥꯝꯅ ꯈꯪꯕ ꯂꯩꯔꯒꯗꯤ ꯀꯃꯦꯟ ꯏꯔꯒ ꯑꯩꯕꯨꯁꯨ ꯇꯥꯛꯄꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯥꯏꯐ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤꯁꯤ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯤ ꯉꯝꯃꯤꯈꯩ ꯑꯩꯁꯨ ꯂꯥꯏꯐ ꯊꯥꯒꯅꯤ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯗ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯊꯥꯒꯠꯄꯗꯤ ꯉꯝꯗꯦ ꯃꯔꯛ ꯃꯔꯛꯇ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯒ ꯀꯃꯦꯟ ꯑꯃ ꯂꯥꯛꯏ ꯀꯩꯅꯣꯒꯤ ꯁꯣꯍꯦꯜꯒꯤ ꯁꯤ ꯄꯥꯖꯔꯒ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯟ ꯇꯧꯔꯤꯁꯦ ꯄꯩꯁꯥꯗ ꯑꯣꯏꯅ ꯆꯠꯂꯦ ꯃꯤ ꯁꯤꯔꯁꯨ ꯁꯣꯛꯑꯁꯨ ꯀꯩꯁꯨ ꯑꯣꯏꯗꯅ ꯂꯧꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯤꯁꯥꯏꯜ ꯄ꯭ꯔꯣꯄꯔꯇꯤ ꯔꯣꯝꯗ ꯑꯌꯥꯝꯕ ꯆꯠꯄ ꯃꯥꯜꯂꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯅꯦ ꯂꯥꯟ ꯍꯥꯏꯕꯁꯦ ꯍꯥꯏꯅꯕ ꯂꯩꯗꯅꯀꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯏꯁ ꯐꯤꯌꯔ ꯏꯟ ꯂꯚ ꯑꯦꯟ ꯋꯥꯔ ꯍꯥꯏꯗ꯭ꯔꯅꯦ ꯂꯥꯟꯗ ꯅꯤꯌꯣꯝ ꯂꯩꯇꯦꯕ ꯃꯥꯏ ꯄꯥꯛꯄꯗꯨꯅꯦꯕ ꯂꯥꯟꯗ ꯄꯥꯝꯅꯩꯁꯦ ꯑꯗꯨꯅ ꯃꯤ ꯁꯤꯔꯁꯨ ꯊꯣꯏꯅ ꯈꯜꯂꯣꯏꯕ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤ 500 ꯁꯤꯔꯁꯨ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯂꯥꯛ ꯁꯤꯔꯁꯨꯅꯦ ꯂꯥꯟ ꯃꯥꯏ ꯄꯥꯛꯑꯒꯗꯤ ꯂꯣꯏꯅꯃꯛ ꯀꯥꯎꯈꯤꯅꯦꯕ ꯁꯤꯅꯦ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯦꯕꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯝꯕ ꯅꯨꯡꯁꯤ ꯆꯥꯟꯅꯈ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯀꯥꯏꯅꯈꯤꯕꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯀꯥꯎꯈꯤꯕ ꯑꯗꯨꯝ ꯊꯣꯛꯇꯕ ꯅꯠꯇꯦꯕ ꯇꯧꯔꯤꯗꯨꯅꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯄꯩꯁꯥꯗꯨꯁꯨ ꯃꯔꯨꯅꯤ ꯂꯥꯟꯁꯤ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯂꯩꯕꯥꯛꯇꯣ ꯍꯤꯡꯍꯧꯗꯣꯏꯅꯤꯅ ꯑꯍꯤꯡꯕ ꯃꯤꯁꯤꯡꯗꯨ ꯂꯩꯕꯥꯛꯇꯣ ꯆꯂꯥꯏꯍꯧꯗꯣꯏꯅꯤꯗꯅ ꯄꯩꯁꯥ ꯌꯥꯎꯗꯅ ꯂꯩꯕꯥꯛ ꯑꯃ ꯀꯃꯥꯏꯅ ꯆꯂꯥꯏꯒꯅꯤ ꯏꯃꯨꯡ ꯑꯃ ꯀꯃꯥꯏꯅ ꯆꯂꯥꯏꯒꯅꯤ ꯑꯗꯨꯅ ꯄꯩꯁꯥꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯔꯣꯀꯦꯠꯀꯤ ꯂꯝꯖꯦꯟ ꯑꯗꯣꯝ ꯇꯥꯟꯅꯔꯤꯁꯦ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯈꯔꯗꯤ ꯑꯗꯨ ꯃꯈꯥ ꯇꯥꯕꯗꯣ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯃꯊꯪ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯁꯤ ꯌꯨ ꯑꯒꯦꯟ ꯅꯦꯛꯁ ꯋꯤꯛ ꯉꯁꯤꯒꯤ ꯇꯨꯝꯃꯒꯦ ꯅꯦꯛꯁꯇ ꯊꯦꯡꯅꯔꯁꯤ ꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯃꯊꯪꯒꯤ ꯋꯤꯛꯇ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯇꯩꯁꯨ ꯄꯣꯏꯇꯣꯏ ꯈꯛꯇ ꯅꯠꯇꯅ ꯃꯌꯥꯝ ꯑꯇꯩꯁꯨ ꯃꯊꯪꯒꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯂꯥꯏꯚ ꯊꯥꯔꯛꯄ ꯉꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯂꯥꯏꯚꯇ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯇꯣꯄꯤꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯇꯣꯄꯤꯛ ꯃꯌꯥꯝ ꯑꯃꯗ ꯉꯁꯤ ꯁꯥꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯕ ꯐꯪꯕ ꯉꯝꯕ ꯑꯣꯏꯔꯁꯦ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯒꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯍꯥꯏꯖꯕꯗꯧꯅ ꯇꯣꯏꯅꯗꯤ ꯃꯇꯝ ꯆꯥꯅ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯒꯠꯂꯛꯄ ꯃꯔꯛ ꯃꯔꯛꯇ ꯊꯥꯒꯠꯂꯛꯄꯗꯁꯨ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯀꯅꯦꯅ ꯊꯥꯖꯕ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯒꯤꯗꯃꯛꯇ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯀꯃꯦꯟ ꯒꯨꯗ ꯅꯥꯏꯠ ꯑꯅ ꯂꯣꯏꯅ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯥꯏꯚꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯉꯥꯏꯔꯤꯕꯅꯦ 1 2 3 ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯃꯊꯪ ꯂꯥꯏꯚꯇꯒꯤ ꯑꯍꯥꯟꯕ ꯑꯍꯦꯟꯕ ꯄꯣꯔꯛꯄ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯍꯥꯏ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ 2 ꯁꯨꯔꯦ ꯒꯨꯗ ꯅꯥꯏꯠ 3 ꯁꯨꯔꯦ ꯄꯣꯏꯇꯣꯏ ꯔꯇꯟ ꯁꯣꯍꯦꯜ ꯒꯨꯗ ꯅꯥꯏꯠ 3 ꯁꯨꯔꯦ ꯃꯊꯪ ꯑꯝꯇꯪ ꯒꯨꯗ ꯅꯥꯏꯠ ꯑꯝꯇꯪ ꯂꯩꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯀꯛꯊꯠꯂꯛꯀꯦ ꯐꯔꯦ ꯃꯇꯝꯁꯨ ꯂꯣꯏꯔꯦ 40 50 ꯂꯣꯏꯁꯤꯜꯂꯒꯦꯅ ꯁꯦꯀꯦꯟ 3 ꯈꯛꯇ ꯉꯥꯏꯔꯦꯅ ꯉꯥꯏꯔꯝꯕꯅꯦ ꯑꯗꯣ ꯍꯥꯏ ꯁꯥꯔ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯅ ꯀꯃꯦꯟ ꯃꯌꯥꯝ ꯃꯥꯂꯦꯝ ꯉꯥꯟꯕ ꯋꯥꯏ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯂꯥꯏꯚ ꯊꯥꯏꯁꯦ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 10 ꯐꯥꯔꯦ ꯃꯌꯥꯝꯁꯨ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯑꯅ ꯀꯃꯦꯟ ꯃꯌꯥꯝ ꯇꯧꯁꯤꯟꯕꯤꯔꯛꯏꯁꯦ ꯎꯕꯤꯔꯝꯒꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯍꯧꯖꯤꯛꯇꯕꯨꯗꯤ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯂꯥꯏꯚꯁꯦ ꯑꯩ ꯃꯇꯝ ꯀꯨꯏꯅ ꯊꯥꯔꯛꯄ ꯄꯨꯡ 1 ꯍꯦꯟꯖꯜꯂꯦ ꯊꯥꯔꯤꯁꯦ ꯐꯣꯟꯁꯨ ꯕꯦꯇ꯭ꯔꯤꯁꯦ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯋꯥꯔꯧꯕꯤꯅꯣ ꯃꯊꯪꯒꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯉꯟꯇꯥꯅ ꯂꯥꯏꯚ ꯊꯥꯕꯒ ꯑꯃꯨꯛ
ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯂꯣꯏꯈꯤ ꯇꯥꯔꯒꯁꯨ ꯍꯣꯔꯦꯟ ꯂꯣꯏꯈ꯭ꯔꯀꯥꯟꯗꯅꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯗꯨꯝ ꯆꯦꯅꯦꯜꯗ ꯌꯥꯎ ꯂꯩꯗꯣꯏꯅꯦ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯈꯤꯕ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕꯅꯦ ꯑꯗꯨꯝ ꯑꯩꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯖꯔꯒꯦ